ꯃꯛꯇꯗ ICBꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯌꯨꯑꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯅꯤꯝꯂꯥ ꯍꯣꯏꯗꯣꯟꯃ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯥꯟꯅ ꯈꯣꯠꯅꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯠ ꯐꯣꯔꯝ ꯀꯌꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯎꯅ ꯃꯐꯝ ꯀꯟꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯁꯛꯇ ꯌꯦꯡꯂꯦ ꯅꯤꯡꯊꯤꯔꯕꯤ ꯈꯣꯟꯖꯦꯜꯗ ꯌꯦꯡꯂꯦ ꯇꯥꯗ꯭ꯔꯕꯤ ꯑꯗꯨꯒꯨꯝꯂꯕ आर्टिस्ट अमखतंग हाइजगे अदो ओइरिबसे मिंग हानाउतंग पंजगेको हजारीमयुम रोजी देवी अदुगा रोजीना ओइरिबसे एक्टर प्रोड्यूसर स्क्रिप्ट राइटर डायरेक्टर ह्यूमैनिटेरियन ओइदबा लेटर हाइजगे अदो ngasi रोजीना अखोइगी थौरमसिदा ngahaktang matam kaithokpiraga टेंसिनबिबगिदमक्ता थागतचरे अहमदमक्तदा ISTVगी खुनाइसिगी मनी हेना मिंगथोनबा यामना तांगलाबा सिगुम्बा थौरम अमदा आइबो सुमाइना उनबिबगी तंजा अमा पिबिबगिदमक्ता ISTVबो हाइनिंगाइ लेतना थागतबा फोंदोकसरी याम नुंगाइबा मिकुपसदैस नाव ngaktang wari sanajaraga अखोइगी थौरमसुबु येंगबिरिबा खुदिमक्ना रोजी से हाना सु मैम खंगनरमदोइनिको अदुगी मतक्ता हेना मयेक लाना खंगननबगिदमक्ता तंग मसक ताकपसे आगिना मिंगबदी पंजखरे हजारीमयुम रोजी देवी अदो रोजी देवी से कदाइदगिनो इपाम लमदमना कदाइदनो अदुगा हौजिक्सना नुपामयुमना हाइतारे परमानेंट एड्रेस ना कदाइदनो हाइबने सिंगबगी हाइतारे खजिक्तंग थंबियोने थमजगे आइगी मिंगसी खोइगी हजारीमयुम रोजी अदुगा खोइगी मोइरांगी मखादा लेबा ट्रोंगलाउबी हाइरुमा मफमदुदा ट्रोंगलाउबी मखा लिखाइदा पोक्सबनी आइगी पाबुंगी ममिंगना हजारीमयुम रोबिंद्र शर्मा अदुगा आइबो पोपी इमागी ममिंगना हजारीमयुम ओंबी प्रोमिला देवी खोइ सिलिनाउ तरुकने अदुगी खोइ नुपी मंगा युपा नुपा अमा अदुगी ख्वाइ अहन्ने आइना अदुगा आइसे हौजिक बामुलिकाइना हाबमदा खोइगी आइगी पुरोइबगी ममिंगना ब्रह्मचारीमयुम सुशील कुमार शर्मा इचानुपा अमा लेजरे मासु एक्टर ने मागी ममिंगना ब्रह्मचारीमयुम दिसिरा शर्मा अदुरा रोजीना चाही याम नौना हाइरिबसिंगसे एक्टर and script writer producer director humanitarian लाइरिबसिंगसे लोइमक सिगी मैमसिंगसे लंबी जे तोंगान तोंगान सपगा माई रोल से मोंग ताना पांगथोकनबा माई पाकना सतननबा होटनबददी अचौबा इफोर्ट अमा लेरंगनी हाइना थाजै सिगी मतांगददी खितंग करी मोट थंबिनिंगे सुमे जे कनो अखोइगी नुपी अमा ओइनाको आइगी ngसाइगी नुपी सिगी सोसाइटी दा लैरिबा रोल से नुपी अमा ओइना फैमिली गी थबक सिमदि नुपी अमा ओइना यामना मरु ओइना तौनैबा अदुदगी हेंतोरकपा थबक हाइदी मपान थोलकपा थबकसी तौरकपा तारगदी अखोइगी अदुकी मतिक नुपी सिदा प्रॉब्लम मयाम अमदि मायोकनै हाइतारे अदुना अखोइगी थबक अमा तौबदा अहलमनसिंगनदी थाइना हाइबिरमबनी अखोइगी कै हाइतारे ही अनि तोंगबा कैकेनो हाइनबदो अदुमाइना आइगिदी ही से अनि नतबिदा अहुम मरि मु तोंगसेलिनेबको हाइदि आइदि इसाना पामजरुबगी हाइतारे आर्ट फॉर्म सिदसु मखल खरा अमु तोंगाले दुगो सोसाइटी दा आई अमा पोकअमबगी खुनाइगी ओइबा करिगुम्बा खरा आइना तौभम थोकप्रा हाइना खल्लकांदा आइना अदुमाइना मपान थोकना तौरकपा मतमददी आइगी फैमिली बैकग्राउंड सिसु याम नुंगाइ याइफबा ओइबा नत्तबनिना युमगिसु चादे यादबा थक्ते यादबा अमसु मायोकनबनिना अदुकी मतिक प्रॉब्लम दी मायोकनख्रे दुबु आइना प्रॉब्लम मयामदु लोइनमक मायोकनबदु आइना कीरगा नोंदरगदी आइ कप्पगसु दुम लैनी आइ थबकसु मत पांगथोकपा ngमोयबा अदु मयामदु मायोकनरकांदा आइ हाइरिबा आर्ट फॉर्म मखल सिंगसिगा लोइनना आइगी मयामगी सोशल गी हाइतारे खितंग आइना ngमजबा यामना मक नत्रगसु थबक सिंगसे दुम पाना माइ चचरी हाइतारे angang ma yokpa haibasi family background याम depend तवे मागी environment to याम depend तवे अदंगसी रोजी की सही मतंग सिदा याम सही नौन ओइरिबा फंगिबा achievement सिंगसे inborn quality ओइदोरा अदुगा खोइगी family background दा आइगी इमा बाबा दुना रोजी की ममा बाबा दुना कदाइ बाउबा angang वंगिदा support तौरे हाइबदु ngalingei matangdagi laiba khongsatse khajitang taminasine होय आइसे कैनोने मियोइबगी हाइतारे मियोइब खुदिंगमकी अपाम्बसे अममम ईश्वरनदी लोइना पीरिनेबा सानाबदो ओइगेरा अमदो ओइगेरा आर्ट ओइगेरा कैगुम्बा फिल अमदा आइगी फिल से आर्ट की मरी लंबी सिदा आइंगोंदा ईश्वरना पीबिरे अपाम्बा इखौलांगबसे अदुबो आइगी फैमिली रोमदा ngसाइ सि हाइद्रङैदा आइगी
ꯌꯨꯝꯁꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯇꯝꯕꯗ ꯃꯌꯥꯝꯅ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯊꯥꯖꯕꯤꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯆꯥꯛ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏ ꯆꯥꯛ ꯄꯨꯛ ꯊꯟꯕ ꯁꯨꯡꯐꯪ ꯐꯪꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯌꯨꯝꯗ ꯍꯥꯏꯗꯤ ꯊꯪꯅꯕꯒꯤꯗꯨꯁꯨ ꯃꯣꯏꯁꯨ ꯂꯥꯏꯔꯔꯤꯅꯦ ꯃꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯅ ꯈꯤꯇꯪ ꯐꯕ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯊꯪꯅꯕꯅꯤꯅ ꯆꯥꯛ ꯂꯣꯏꯔꯛꯄꯩ ꯃꯅꯝ ꯐꯪꯕ ꯑꯩꯈꯣꯏꯗ ꯁꯦꯡ ꯐꯖꯗꯕ ꯍꯥꯏꯔꯒ ꯍꯨꯏꯒꯤ ꯇꯥꯏꯞꯅꯤ ꯁꯦꯡꯅ ꯍꯥꯏꯗꯤ ꯃꯅꯝ ꯐꯪꯉꯒ ꯂꯣꯏꯔꯝꯃꯅꯤ ꯇꯟꯖꯥꯁꯦ ꯆꯪꯉꯒ ꯑꯩꯈꯣꯏ ꯃꯣꯏꯗ ꯁꯥꯟꯅꯕ ꯆꯠꯁꯟꯗꯣꯏꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯅꯤ ꯄꯨꯔꯒ ꯑꯩꯅ ꯆꯥꯛ ꯀꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯁꯤꯅ ꯀꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯆꯦ ꯏꯅꯦꯁꯦ ꯑꯩ ꯏꯃꯥ ꯀꯧꯏꯀꯣ ꯃꯣꯏꯗ ꯑꯩ ꯑꯌꯥꯝꯕ ꯂꯩꯔꯛꯑꯦ ꯃꯣꯏꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯐꯦꯃꯤꯂꯤꯁꯦ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯇꯔꯨꯛꯁꯤ ꯍꯥꯏꯗꯤ ꯅꯥꯎꯔꯣꯟꯁꯨ ꯌꯥꯝ ꯈꯨꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯕꯅꯤꯅ ꯕ꯭ꯔꯥꯍꯃꯟꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯀꯥꯟꯗ ꯑꯉꯥꯡ ꯃꯌꯥꯝ ꯌꯣꯛꯂꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯗꯤꯠ ꯈꯞꯄ ꯀꯥꯏꯅ ꯏꯆꯦ ꯇꯥꯕꯤꯕ꯭ꯔꯥ ꯂꯧꯕꯨꯛꯇ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯐꯧ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯂꯦꯝꯕ ꯇꯧꯕꯁꯦ ꯐꯨꯗꯤꯠ ꯈꯞꯄ ꯆꯠꯂꯦ ꯂꯩꯁꯥꯕꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯑꯩ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯏꯃꯨꯛ ꯈꯛ ꯐꯧꯁꯦ ꯄꯣꯔꯛꯑꯦ ꯄꯣꯔꯛꯏꯕ ꯁ꯭ꯋꯥꯏꯃꯨꯛ ꯐꯧꯁꯤ ꯌꯥꯝ ꯋꯥꯅꯅꯤꯀꯣ ꯃꯤꯅ ꯂꯣꯏꯅ ꯑꯗꯨ ꯈꯞꯇꯣꯛꯄꯗ ꯐꯧꯍꯥꯝꯁꯨ ꯇꯪꯈꯥꯏ ꯑꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ ꯈꯣꯟ ꯍꯥꯏꯗꯤ ꯎꯒꯤ ꯈꯣꯟ ꯍꯥꯏꯇꯥꯔꯦ ꯁꯨꯃꯟ ꯍꯥꯏꯇꯥꯔꯦ ꯁꯨꯃꯟ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯕ ꯑꯃꯈꯛ ꯂꯩ ꯅꯨꯡꯙꯪ ꯁ꯭ꯋꯥꯏꯃꯨꯛ ꯁꯨꯅꯕꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯄꯥꯝꯗ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡꯁꯦ ꯁꯨꯔꯒ ꯆꯦꯡ ꯑꯣꯜꯍꯜꯂꯀꯥꯟꯗ ꯐꯧꯁꯦ ꯁꯨꯔꯀꯥꯟꯗ ꯁꯨꯈꯇꯪ ꯇꯧꯕꯗꯣ ꯆꯥꯛ ꯆꯥꯔꯛꯑꯦꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯛꯑꯦ ꯑꯩ ꯍꯥꯏꯐꯝꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯤꯅ ꯋꯥꯈ꯭ꯔꯦ ꯆꯥꯛ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯇꯝꯕ ꯐꯪꯉꯛꯇꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯛꯇꯕ ꯃꯤꯡ ꯆꯟꯕ ꯉꯝꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯁꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯁ ꯇꯧꯅꯕ ꯄꯦꯁꯁꯦ ꯂꯩꯅꯕ ꯄꯩꯁꯥꯁꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ 5-6ꯁꯦ ꯊꯥꯛꯅꯕ ꯆꯦꯡ ꯀꯦꯖꯤ ꯑꯃꯅꯤꯁꯦ ꯋꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜꯒꯦꯠꯁꯦ ꯁꯨꯡꯂꯩ ꯂꯩꯗꯗꯅ ꯑꯩꯈꯣꯏꯒꯤ ꯎꯠꯅ ꯈꯔ ꯁꯦꯡ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯞꯄꯕ ꯑꯔꯤꯕ ꯅꯠꯇꯦꯕ ꯌꯥꯝꯅ ꯀꯨꯏꯔꯕ ꯅꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯏꯅꯦ ꯍꯣꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯉꯜꯂꯤꯉꯩꯗ ꯇꯝꯕ JB ꯁ꯭ꯀꯨꯜ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯄꯨꯂꯞ ꯇꯝꯃꯦ ꯑꯩꯅ ꯏꯅꯦ ꯍꯣꯏꯁꯤꯗ ꯂꯩꯕꯅꯤꯅ ꯆꯤꯆꯧ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯗꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯗꯦ ꯉꯁꯤꯁꯨ ꯆꯦꯡ ꯂꯩꯍꯧꯗꯦ ꯍꯥꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯁꯦꯅ ꯑꯩꯈꯣꯏꯗꯥꯏꯗꯤ ꯏꯅꯦ ꯍꯣꯏꯗ ꯑꯩꯅ ꯄꯨꯔ ꯂꯥꯛꯑꯦ ꯄꯨꯔ ꯂꯥꯛꯑꯀꯥꯟꯗ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯛꯇꯪ ꯂꯩꯔꯝꯗꯣꯏꯁꯦ ꯃꯣꯏꯁꯤꯅ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯏꯅꯦꯗꯨꯅꯁꯨ ꯉꯥꯡꯉꯦꯕ ꯉꯥꯡꯕ ꯍꯥꯏꯗꯤ ꯐꯠꯇꯕ ꯈꯣꯠꯄ ꯉꯥꯡꯕ ꯅꯠꯇꯕ ꯈꯔ ꯑꯗꯨꯝ ꯍꯥꯟꯅ ꯀꯩꯅꯣ ꯍꯥꯏꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯗꯣ ꯉꯥꯡꯕꯒ ꯆꯪꯉꯦ ꯄꯨꯂꯞ ꯅꯝꯗꯣꯏꯅꯦ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯉꯁꯥꯏ ꯉꯥꯡꯕꯗꯨꯒꯤ ꯑꯃꯨꯛ ꯀꯞꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯆꯥꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯈꯤꯕ ꯂꯥꯏꯐꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯈꯪꯗꯅ ꯋꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯤꯅ ꯑꯩꯒꯤ ꯑꯥꯔꯠꯀꯤ ꯄꯥꯝꯕꯒꯤ ꯐꯣꯡꯗꯣꯛꯅꯕꯒꯤ ꯖꯒꯥ ꯀꯩꯝꯇ ꯂꯩꯈꯤꯗꯦꯕ ꯃꯔꯝꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯌꯣꯛꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯥꯝꯕꯁꯤꯅ ꯍꯦꯟꯃꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗ ꯍꯥꯏꯔꯦ ꯁꯒꯣꯜꯕꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯃ ꯂꯩ ꯁꯣꯃꯨꯔꯦꯟꯗ꯭ꯔꯣ ꯀꯧꯏ ꯄꯥꯕꯨꯡꯁꯤꯒꯤ RKꯅꯦ ꯃꯥꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯤꯂꯝ ꯑꯃ ꯇꯧꯗꯣꯔꯤꯅ ꯃꯇꯝꯗ ꯐꯤꯂꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤꯗꯨꯗ ꯀꯀꯥ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯏꯃꯥꯏ ꯃꯅꯥꯎꯄꯤ ꯑꯣꯡꯕ ꯀꯀꯥꯁꯤꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯅꯪ ꯐꯤꯂꯝ ꯄꯥꯝꯃꯤꯗꯣ ꯃꯣꯏꯗ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯃꯣꯏꯗ ꯂꯩꯔꯀꯥꯟꯗ ꯅꯪ ꯇꯧꯅꯕ ꯍꯥꯏꯔꯅꯤ ꯏꯃꯥꯗ ꯊꯤꯜꯂꯨ ꯁꯨꯔꯨ ꯇꯛꯑꯦ ꯃꯣꯏꯗ ꯊꯤꯜꯂꯣꯏꯅ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯇꯝꯗꯨꯗ ꯑꯩ ꯏꯊꯟꯇ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔꯀꯥꯟꯗꯗꯤ ꯑꯩ ꯌꯥꯝ ꯀꯞꯄꯒ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯣ ꯊꯝꯅꯤꯡꯗꯕ ꯃꯤ ꯃꯌꯨꯝꯗꯨꯗ ꯑꯩꯅꯗꯤ ꯂꯩꯍꯧꯅꯤꯡꯉꯤꯕ ꯑꯩ ꯌꯨꯝ ꯀꯩ ꯅꯨꯡꯉꯥꯏꯕ ꯃꯣꯏꯒꯤꯗꯣ ꯅꯠꯇꯦꯕ ꯑꯩꯒꯤ ꯑꯥꯔꯠ ꯂꯝꯕꯤ ꯆꯪꯗꯣꯔꯦꯅ ꯑꯩ ꯃꯣꯏꯒꯤ ꯐꯤꯂꯝꯒ ꯅꯝꯃꯝꯕ ꯎꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅꯪ ꯆꯠꯂꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯉꯥꯛꯇꯪꯗꯨꯗ ꯀꯔꯤꯝ ꯈꯟꯗꯦ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯑꯩ ꯑꯗꯨꯗ ꯏꯃꯥꯅꯪ ꯆꯠꯂꯣ ꯈꯨꯠꯆꯠꯄꯤꯒ ꯄꯛꯁꯦꯛ ꯁꯦꯛꯑꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯀꯣ ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯀꯞꯇꯦꯗ ꯑꯩꯅ ꯇꯧꯕꯗꯨꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯊꯝꯃꯝꯗꯣꯏꯅꯣ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯏꯕ ꯁꯤꯃ ꯀꯃꯥꯏꯅ ꯊꯝꯃꯝꯗꯣꯏꯅꯣꯅ ꯈꯜꯂꯦꯕ ꯏꯃꯥꯅ ꯑꯩ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯃꯐꯝꯗꯨ ꯂꯩꯔꯗꯤ ꯑꯩ ꯐꯤꯂꯝ ꯌꯥꯎꯕ ꯐꯪꯉꯅꯤ ꯀꯥꯏꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯕꯨꯡꯁꯤꯅ ꯁꯤꯟꯕꯤꯔꯒ ꯑꯩꯒꯤ ꯏꯙꯧ ꯍꯥꯏꯇꯥꯔꯦ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯑꯗꯤ ꯒꯨꯔꯨꯅꯤ ꯑꯩꯈꯣꯏ ꯏꯙꯧ ꯕꯤꯁꯅꯨ ꯁꯔꯃ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯕꯤꯔꯤꯕ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯑꯣꯖꯥ ꯁꯨꯔꯖꯀꯥꯟꯇꯒꯤ ꯄꯥꯕꯨꯡ ꯑꯩꯗꯤ ꯏꯙꯧ ꯀꯧꯋꯦ ꯏꯙꯧꯁꯤꯗ ꯀ꯭ꯂꯥꯁ ꯇꯧꯕ ꯆꯠꯂꯦ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯥꯅꯗꯤ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗꯗꯤ ꯑꯥꯔꯠ ꯇꯧꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯎꯔꯦꯀꯣ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯄꯤ ꯑꯃ ꯁꯪꯀ꯭ꯔꯤꯇꯟ ꯇꯧꯏ ꯏꯅꯥꯎꯄꯤ ꯑꯃꯅ ꯑꯩꯒꯤ ꯃꯈꯥꯗ ꯂꯤꯂꯥꯁꯨ ꯌꯥꯎꯏ ꯃꯥꯁꯨ ꯏꯁꯩꯒ ꯑꯗꯨꯝ ꯁꯛꯑꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯆꯦ ꯑꯃꯗꯤ ꯏꯁꯩ ꯁꯛꯑꯦ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯖꯤꯔꯤꯗꯩꯅꯦ ꯏꯃꯥꯁꯦ ꯑꯗꯨ ꯅꯠꯇꯕꯗꯤ
thoidokna leite ado maina tawrakanda aigi kano se dum hard work khara changi hai tare lakhraba matamdu da hujikti auto kari kra yam selaga transportation ji yam naksan grebo ko matamdu da di bus sankak chen ba se yam lamna imphal yo ba se yam lamna imphal ga keno ga koi gi trongrau bi hai siga chatna ba da yam lakhraba mafam ueba adu dagi mi se kanam ta udana hai tare sai dagi sai bo gi mi masak am ta khang bana ti ba du jaga du dei la akanda aina ga pam gi ba art form si europe se aina khanjabada aina aigi kano se aina sum hard work khar di sang hai tare adu matam du da ingon da pressure me am phangi atop atop gi hedi oiroi to o se yum pala ba matung da sum mo oiraga khare hen tawre adum oiroi to na sana su shemaga layu aduna nang sabe ya pote ka haibasi gi pressure di to hujik maksu phangi hana su phang hujik ti am neme ko matam du da su yam phangi yum dei bo phange ba isili naw sing nungsi da bagi to honing da bai haiba nataba aina yum pal kan ta ai naw pi sing na hai ti saw nang adu hujik nang na film kum na lila taw leira ngang semaga leiro haiba ko moina haiba du lan badi na ti cha ma leira bani na hari ne na khalaga wakhande khande adu ai tok pa thamoina sungam ngam da ai art si dam changning ba adu maina aina society dagi phangba pressure aingon da ta bada wa ba adagi atop dagi phangba pressure mayam si loina ma khanga kanda ai gi si lambi si da sumaina sum changchilak baduna hoji bodum hain khara tawjari hai ta ado Roji gi wari do sai ho do yam nungsi ko ta bada pukning se interview lo na pi ira se le ise ada matam do mit ta sang urak pa hai tai ada Roji da ngasai like tam bageng ka hai gi bodo script iba hai basidi like iba mathau tar e duga matang gi difficult word ama imalon gi oiba ada script ta imalon je lana sijina dana ba haibadi nupi gi di ithak thongba younger elder brother se koi ibung aina sijina edo hajakan fashion of speech haigadra iyamba kaina sijina re ko sumo mayam je koi ni script ta chumthok hodoi ne ba ko sibo ki mayam la edo like ki ketang knowledge laite badi yate dana ada tamakte like se tam na bo na bade wari hebang kai ada educational qualification sing mata na ketang khanjage ai ke sume sin haibiri do like ibada ai koi society gi keno se am khangda ba yarakti ado aina ngal ngai metam se like tamba se am phangak tre ngasai gi problem me am duna ado aina phangra kan se ai hujik se undergraduate ta laijari huji ai dum tamjari bako ado aina khoi gi moirang multipurpose ta tamjari bako ado da dai horak pani ado huji aina hujik si kamai tawgi haibada society akoi gi outbook ka so haina ba koi gi manipur gi novel sing si madi yam adum paje hai tare ai gi makhada ka da so adum kari hai tare mini library gum bagi type ta dum leijari hai tare khangna na ba hai tare hoji se na hai bi gi ba dumaina mingau thagau si ai koi gi ai gi isen ai gi makhada leiba aigi nupani aigi makhada leiba aigi imana pokpa nupi masasi isa nupi haiga dausi inau nupi gan hita haiba inau nupi dudi aigi maugi mana aigi nupi gi manau pidu inau pi gan haine bako adumaina haibasi koi dumaina society da hujiksi yang kana chane zin haido mingau sima yam kana shoiri mingau se dum fashion da yam satnare fashion da adaidi koi haitare akoi gi ado script writer amoina Roji gi mot se masi kadai bo chumme hanya lawi matang gi on bani olak ta ya de hai gadra kari ne hai dum tang mot long zoge matam gi on bada on base lali sumdi akhoi gi oiba culture da akhoi gi mingau thagau sina akhoi gi nungsiba mingau da aina ima kau base ima kanagumam isa gi mamana bam na ingon ima kor pa ingon thak launa yam emotional oiba nungsi am phaweba ai ingon da anti harak pa budi ima aina kor pa da ai gi sa dona nungsi mam tak no phaweba aduna mingau siga aina oza ai oza dona khanjari bo oza du da tamo ina kauraga di tamo gi relation am leiba aina is negative ki wana tab aduna tamo ko ba edegi ima endon ai khoi gi oiba maitei da lereba i mari ngatai isel nupi ise ipa ima idhau puren gaina samai leriba khoi gi mingau si hojikanda phajabi da ima ga haide mami gaina yam person oina adugi dum ai makta su yam aingonda yam phangjabani khoi anti gaina haibase anti haise akhoi di nate adu pamde
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯖꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯖꯕ ꯃꯤꯡꯒꯧ ꯔꯣꯜ ꯃꯌꯥꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯣ ꯀꯧꯔꯀꯥꯟꯗ ꯑꯣꯜ ꯆꯪꯉꯦꯅ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅ ꯈꯜꯂꯦꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯏꯟꯗꯣꯝꯆꯥ ꯀꯧꯒꯥꯏꯅ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯒ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯆꯪꯕ ꯃꯤꯡꯒꯧ ꯊꯒꯧꯔꯣꯅꯤ ꯃꯣꯏꯁꯦ ꯑꯣꯜ ꯁ꯭ꯇꯣꯛ ꯌꯥꯝ ꯆꯪꯉꯦ ꯀꯥꯏꯅꯒ ꯃꯥꯏ ꯍꯥꯏꯕꯤꯕ ꯑꯗꯨ ꯂꯥꯜꯂꯦ ꯑꯗꯨꯅ ꯂꯥꯜꯂꯦꯗꯤ ꯑꯩꯒꯤ ꯀꯣꯟꯁꯦꯞꯇ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯜꯂꯦꯅ ꯂꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯡꯒꯧ ꯔꯣꯜꯁꯦ ꯀꯧꯍꯟꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯔꯣꯖꯤꯅ ꯄꯥꯎꯡ ꯕꯤꯁꯅꯨ ꯁꯔꯃꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀ꯭ꯂꯥꯁ ꯂꯧꯔꯝꯃꯦꯅ ꯍꯥꯏꯗꯅꯀꯣ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯑꯥꯔꯠ ꯐꯣꯝꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯀꯔꯤ ꯑꯍꯥꯟꯕ ꯔꯣꯜꯁꯤꯅ ꯀꯔꯤꯅꯣ ꯀꯔꯤ ꯐꯤꯂꯝ ꯈꯤꯇꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯙꯧꯒꯤꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯇꯝꯖꯕꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯁꯦꯂꯨꯂꯣꯏꯠ ꯐꯤꯂꯝ ꯑꯃ ꯁꯖꯤꯕꯨꯒꯤ ꯂꯩꯍꯥꯎ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦ ꯁꯨꯅꯤꯂꯥ ꯀꯣ ꯃꯥꯅ ꯀꯨꯝꯃꯦ ꯗꯥꯎꯒꯦꯟꯒꯅ ꯑꯩꯅ ꯑꯍꯥꯟꯕꯅꯤꯅ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯁꯦꯂꯨꯂꯣꯏꯠ ꯐꯤꯂꯝꯗꯒꯤ ꯑꯩ ꯑꯗꯨꯝ ꯀꯨꯝꯖꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕꯁꯦ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯁꯦꯂꯨꯂꯣꯏꯠ ꯐꯤꯂꯝ ꯑꯃꯗ ꯀꯨꯝꯒꯦ ꯍꯥꯏꯇꯥꯔꯦ ꯁꯦꯂꯨꯂꯣꯏꯠꯀꯤ ꯃꯇꯝꯗꯨꯗ ꯁꯦꯂꯨꯂꯣꯏꯠꯀꯤ ꯍꯥꯏꯔꯦꯗꯅ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯁꯦ ꯍꯟꯕꯗꯤ ꯌꯥꯗꯕꯗꯤ ꯂꯩꯇꯦ ꯔꯤꯜꯁꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯍꯟꯕ ꯌꯥꯗꯦꯅ ꯏꯙꯧꯁꯤꯅ ꯍꯥꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯋꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯪꯀꯜ ꯒꯥꯏꯄꯤꯆꯨꯡ ꯍꯥꯏꯅ ꯀꯧꯒꯗꯕꯅꯦꯕ ꯑꯪꯀꯜ ꯒꯥꯏꯄꯤꯆꯨꯡ ꯑꯃꯗ ꯒꯥꯏꯄꯤꯆꯨꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯀꯧꯕꯁꯤꯗ ꯑꯪꯀꯜ ꯑꯩ ꯑꯗꯨꯝꯇꯪ ꯅꯤꯡꯁꯤꯡꯖꯒꯦꯀꯣ ꯑꯩ ꯀꯩꯅꯣ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯨꯗ ꯑꯩꯁꯦ ꯐꯥꯔꯁꯇ ꯇꯥꯗ꯭ꯔꯦꯕꯀꯣ ꯑꯩ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯐꯥꯔꯁ ꯇꯥꯏꯝ ꯑꯩ ꯀꯦꯃꯦꯔꯥ ꯊꯥꯔꯛꯄꯅꯤꯅ ꯊꯨꯞꯀꯠꯄꯣꯏ ꯀꯩꯕꯣꯏ ꯑꯗꯨꯒ ꯑꯩꯅ ꯒꯥꯏꯄꯤꯆꯨꯡ ꯑꯪꯀꯜ ꯒꯥꯏꯄꯤꯆꯨꯡ ꯑꯩꯅ ꯀꯧꯕꯗꯧ ꯅꯠꯇꯦꯕ ꯑꯪꯀꯜ ꯒꯥꯏꯄꯤꯆꯨꯡ ꯀꯥꯏꯅ ꯀꯧꯕꯁꯤꯗ ꯃꯤ ꯃꯌꯥꯝꯗ ꯂꯩꯕꯗꯨꯗ ꯆꯨꯡꯒ ꯍꯥꯏꯕꯁꯤꯗ ꯉꯝꯗꯗꯅ ꯑꯩꯁꯦ ꯇꯥꯍꯧꯗ꯭ꯔꯦꯕ ꯉꯥꯡꯕꯗ ꯁꯤꯡꯒꯦꯔꯥ ꯈꯣꯠꯀꯦꯔꯥꯒ ꯌꯧꯔꯕꯅꯤ ꯉꯥꯡꯕꯁꯦ ꯑꯩꯁꯦ ꯀꯞꯄꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯗꯤꯖꯤꯇꯦꯜꯒꯤꯁꯤꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨꯔꯥ ꯑꯗꯨꯝ ꯍꯟꯕꯅꯤꯅ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯈꯤꯕꯗꯨꯃ ꯊꯦꯡꯅꯩ ꯑꯗꯨꯒꯤ ꯑꯪꯀꯜ ꯒꯥꯏꯄꯤꯁꯤꯡꯗꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ 2003ꯅꯦꯗꯣ 2003-4 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦ ꯅꯝꯈꯤꯕꯅꯦ ꯑꯗꯨꯋꯥꯏꯗ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯇꯨꯃ ꯑꯩꯅ ꯏꯀꯥꯏꯈꯤꯕꯗꯣ ꯃꯤ ꯃꯌꯥꯝꯒ ꯀꯦꯃꯦꯔꯥ ꯊꯥꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯗꯣꯏꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯑꯣꯏꯗꯕ ꯈꯤꯇꯪꯒ 2003 ꯑꯣꯏꯗꯣꯏꯕꯀꯣ 3 ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦ ꯑꯣꯀꯦ ꯑꯗꯨꯅ ꯁꯩꯍꯧ ꯑꯣꯏꯔꯀꯥꯟꯗ ꯀꯔꯤ ꯀꯔꯤ ꯐꯤꯂꯝꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯁꯥꯏड ꯔꯣꯜ ꯑꯣꯏꯔꯒꯁꯨ ꯀꯔꯤ ꯑꯩꯁꯦ ꯀꯔꯤꯗꯒꯗꯤ ꯐꯤꯂꯝꯁꯤ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ 35-40ꯃꯨꯛꯇꯤ ꯀꯨꯝꯖꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯩ ꯃꯔꯨꯑꯣꯏꯅ ꯑꯩ ꯊꯤꯌꯦꯇꯔꯔꯣꯝꯗꯗꯤ ꯇꯧꯋꯦ ꯑꯗꯣ ꯐꯤꯂꯝ ꯑꯣꯏꯅ ꯑꯩꯒꯤ ꯃꯦꯟ ꯔꯣꯜ ꯑꯣꯏꯅ ꯀꯨꯝꯈꯤꯕꯗꯤ ꯑꯩꯒꯤ ꯃꯥꯌꯣꯟ ꯍꯥꯏꯁꯦ ꯑꯩꯅ ꯏꯖꯕꯅꯦ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯐꯤꯂꯝꯁꯤ ꯑꯣꯖꯥ ꯁꯨꯔꯖꯀꯥꯟꯇꯅ ꯗꯤꯔꯦꯛꯁꯟ ꯇꯧꯏ ꯑꯗꯒꯤ ꯇꯥꯃꯣ ꯔꯟꯖꯤꯠ ꯂꯩꯈꯨꯔꯥꯝꯒꯤ ꯂꯟ ꯀꯥꯏꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯒꯤ ꯃꯁꯤꯡꯒꯥ ꯁꯣꯔꯦꯟ ꯑꯗꯒꯤ ꯐꯤꯂꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯨꯝꯈ꯭ꯔꯦ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗ ꯈꯝꯕ ꯊꯣꯏꯕꯤ ꯁꯦꯔꯤꯁ ꯑꯗꯨꯝ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯌꯥꯃꯨꯡ ꯑꯃꯔꯖꯤꯠꯀꯤꯁꯨ ꯀꯨꯝꯈꯤ ꯑꯃꯨꯛ ꯍꯣꯃꯦꯟ ꯗꯤꯋꯥꯏꯒꯤ ꯀꯨꯝꯈꯤ ꯐꯤꯂꯝ ꯃꯃꯤꯡꯗꯣ ꯍꯥꯏꯐꯦꯠ ꯀꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯨꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯨꯝꯈꯤ ꯑꯣꯀꯦ ꯀꯨꯟꯃꯨꯛꯇꯤ ꯐꯤꯂꯝꯗꯨꯅ ꯁꯩꯍꯧ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯅꯦꯅ ꯇꯥꯛꯄꯤꯔꯤꯀꯣ ꯊꯤꯌꯦꯇꯔꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯌꯦꯇꯔ ꯅꯨꯄꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯅ ꯅꯨꯄꯤ ꯁꯥꯔꯒ ꯐꯤꯃꯦꯜ ꯀꯦꯔꯦꯛꯇꯔꯗ ꯁꯥꯕ ꯂꯤꯂꯥ ꯀꯣ ꯑꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯄꯤꯒꯤ ꯂꯤꯂꯥꯁꯨ ꯑꯗꯨꯝ ꯐꯣꯝ ꯇꯧꯗꯨꯅ ꯂꯥꯛꯑꯦ ꯅꯨꯄꯥꯒꯤ ꯂꯤꯂꯥꯁꯨ ꯑꯗꯨꯝ ꯐꯣꯝ ꯇꯧꯔ ꯂꯥꯛꯑꯦ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜꯃꯛꯇ ꯍꯥꯏꯔꯒꯁꯨ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯍꯦꯛ ꯌꯦꯡꯕꯤꯅꯕ ꯃꯤꯁꯦ ꯃꯁꯤꯡ ꯍꯦꯛ ꯂꯠꯄ ꯅꯨꯄꯥꯒꯤꯅꯤ ꯍꯥꯏꯔꯒꯅ ꯍꯦꯛ ꯒꯥꯔꯤ ꯊꯝꯐꯝ ꯍꯦꯛ ꯂꯩꯇꯕ ꯃꯁꯤꯁꯦ ꯁꯤꯒꯨꯝꯕꯁꯦ ꯍꯦꯛ ꯎꯖꯩ ꯑꯗ ꯀꯩꯅꯣꯒꯤ ꯔꯣꯖꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯌꯦꯟꯁꯇ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯩꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯁꯤꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯁ꯭ꯇ꯭ꯔꯛ ꯇꯧꯈꯤꯕ ꯄꯣꯠ ꯑꯃꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯖꯔꯝꯃꯣꯏꯅ ꯃꯣꯏꯅ ꯅꯨꯄꯤ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤꯕꯗꯣ ꯑꯩ ꯍꯟꯅꯁꯨ ꯑꯩꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯩꯅ ꯋꯥ ꯉꯥꯡꯖꯕꯒꯤ ꯇꯟꯖꯥꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯆꯦꯁꯤꯡꯅ ꯄꯨꯈꯠꯄꯤꯔꯝꯕ ꯍꯧꯗꯣꯛꯄꯤꯔꯝꯕ ꯅꯨꯄꯤ ꯂꯤꯂꯥꯒꯤ ꯃꯆꯠꯀ ꯍꯧꯖꯤꯛꯀꯗꯤ ꯌꯥꯝꯅ ꯑꯞꯗꯦꯠ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯃꯛ ꯈꯦꯠꯅꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯈꯛ ꯅꯠꯇꯦ ꯈꯨꯇꯣꯞꯄ ꯁꯪꯁꯊꯥꯟ ꯃꯌꯥꯝ ꯂꯩꯀꯣ ꯃꯣꯏꯒꯤꯁꯨ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯂꯤꯂꯥ ꯌꯦꯡꯅꯤꯡꯕꯒꯤ ꯀꯩꯅꯣꯁꯤ ꯏꯈꯧ ꯂꯥꯡꯕꯁꯤ ꯃꯌꯥꯝ ꯐꯥꯎꯔꯀꯥꯟꯗꯁꯨ ꯂꯥꯛꯄꯤꯔꯦ ꯑꯗꯨꯕꯨ ꯈꯦꯠꯅꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯣꯠꯇꯀꯣ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯅ ꯃꯣꯠꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯤꯂꯥꯁꯤꯅ ꯇ꯭ꯔꯦꯗꯤꯁꯟ ꯀꯜꯆꯔ ꯀꯜꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤꯀꯦꯜꯒꯨꯝꯕ ꯐꯣꯛꯀꯨꯝꯕꯁꯤꯅ ꯈꯔ ꯍꯦꯟꯅ ꯁꯥꯟꯅꯩꯌꯦꯕ
ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯥꯡꯈꯤꯗꯧꯔꯕ ꯃꯨꯠꯈꯤꯗꯧꯔꯕ ꯋꯥꯔꯤ ꯀꯪꯂꯩꯔꯣꯜꯗ ꯄꯤꯔꯤꯕꯁꯤꯕꯨꯗꯤ ꯁꯥꯟꯅꯕ ꯑꯗꯨꯕꯨ ꯁꯣꯁꯥꯏꯇꯤꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯌꯦꯡꯉꯤꯕ ꯚꯥꯕꯣꯛꯁꯤꯡꯅ ꯈꯪꯕ ꯋꯥꯠꯄ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯊꯤꯌꯦꯇꯔꯒꯨꯝꯕ ꯇꯧꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯗꯒꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯕ ꯈꯔ ꯑꯃꯗꯤ ꯋꯥꯔꯤꯁꯤ ꯀꯪꯂꯩꯔꯣꯜꯗꯒꯤ ꯃꯇꯦꯛ ꯑꯃ ꯁꯥꯟꯅꯔꯒꯁꯨ ꯍꯦꯛ ꯋꯥꯔꯤ ꯃꯇꯥꯡꯁꯦ ꯍꯦꯛ ꯈꯪꯗꯕ ꯑꯩꯅ ꯁꯨꯝ ꯚꯥꯕꯣꯛꯁꯤꯡꯗꯒꯤ ꯂꯧꯖꯕ ꯀꯃꯦꯟꯇꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯁꯤ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯗꯁꯨ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯤꯗꯒ ꯌꯥꯎꯔꯤꯁꯤ ꯇ꯭ꯔꯥꯟꯁꯃꯦꯟ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯁꯥꯔꯤꯕꯁꯤꯡꯁꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯣꯜꯂꯕ ꯇ꯭ꯔꯥꯟꯁꯃꯦꯟ ꯑꯣꯜꯂꯕꯁꯤꯡꯁꯦ ꯃꯈꯣꯏꯅ ꯅꯨꯄꯥ ꯁꯥꯔꯛꯄ ꯀꯥꯟꯗꯗꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔꯗꯒꯤ ꯁꯝꯅ ꯚꯣꯀꯦꯜ ꯐꯥꯎꯗ ꯃꯣꯏ ꯑꯣꯜꯂꯦ ꯑꯗꯨꯅ ꯁꯥꯔꯛꯄꯅꯤꯅ ꯅꯨꯄꯥꯗ ꯅꯨꯄꯥ ꯀꯩꯅꯣ ꯑꯣꯏꯔꯛꯄꯁꯤꯗ ꯚꯥꯕꯣꯛꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯥꯝꯕ ꯑꯃ ꯑꯣꯏꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯁꯥꯟꯅꯗꯕ ꯑꯦꯛꯁꯦꯞ ꯃꯅꯤꯄꯨꯔ ꯈꯛꯇꯗꯪ ꯁꯥꯟꯅꯕ ꯅꯨꯄꯤ ꯂꯤꯂꯥ ꯁꯤꯒꯨꯝꯕ ꯑꯥꯔꯠ ꯐꯣꯝꯁꯤꯃꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯥꯟꯅꯗꯕꯅꯤꯅ ꯑꯩꯈꯣꯏ ꯈꯛꯇꯪꯒꯤ ꯑꯣꯏꯕꯁꯤ ꯌꯥꯝ ꯆꯥꯎꯈꯠꯍꯟꯕ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅꯕ ꯑꯗꯨꯏ ꯃꯊꯛꯇ ꯁꯨꯃꯥꯡ ꯂꯤꯂꯥ ꯅꯨꯄꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯥꯏꯔꯤꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯜꯆꯔ ꯃꯌꯥꯝꯅ ꯌꯣꯝꯃꯒ ꯄꯨꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯑꯥꯔꯠ ꯐꯣꯝ ꯃꯈꯜꯁꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯦ ꯉꯥ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯔꯒꯁꯨꯀꯣ ꯉꯥ ꯊꯣꯡꯕ ꯍꯥꯎꯇꯕꯁꯨ ꯌꯥꯎꯕꯅꯦꯕ ꯏꯔꯣꯟꯕꯒꯤ ꯇꯦꯁ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯏꯔꯣꯟꯕꯅꯤ ꯈꯜꯂꯒꯁꯨ ꯉꯥ ꯊꯣꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯉꯥ ꯊꯣꯡꯕꯒꯤ ꯃꯍꯥꯎ ꯐꯪꯕꯁꯨ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯔꯣꯖꯤ ꯊꯤꯌꯦꯇꯔꯔꯣꯝꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯦ ꯑꯥꯔꯇꯤꯁꯁꯤ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁ ꯈꯟꯕꯁꯦ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯁꯨꯝ ꯋꯥꯈꯟꯗꯅꯤꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯑꯃꯨꯛ ꯇꯥꯛꯄꯤꯌꯨꯅꯦ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯍꯥꯏꯗꯤ ꯍꯥꯟꯅꯅ ꯃꯇꯝ ꯑꯃꯗ ꯅꯨꯄꯤꯁꯤꯡꯁꯤ ꯅꯨꯄꯤ ꯂꯤꯂꯥ ꯌꯥꯎꯕꯤ ꯏꯁꯩ ꯁꯛꯄꯤꯁꯤꯡꯁꯤ ꯌꯥꯝꯅ ꯄꯥꯝꯅꯗꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯥꯝ ꯌꯥꯅꯤꯡꯗꯕ ꯁꯣꯁꯥꯏꯇꯤꯅ ꯌꯥꯝꯅ ꯃꯣꯏꯁꯦꯅ ꯍꯥꯏꯅꯕꯤꯕ ꯃꯇꯝ ꯑꯃ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯗ ꯂꯩꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯥꯔꯠꯀꯤ ꯂꯥꯏꯟ ꯑꯃꯃꯝꯗ ꯆꯪꯉ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯀ꯭ꯂꯥꯁ ꯍꯥꯏꯗꯤ JNMDꯗ MUCꯗ ꯑꯗꯒꯤ ꯑꯥꯔꯠꯀ ꯃꯔꯤ ꯂꯩꯅꯕ ꯀꯣꯂꯦꯖꯁꯤꯡꯁꯤꯗ ꯃꯣꯏ ꯂꯣꯏꯅ ꯁꯥꯇ꯭ꯔꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡ ꯐꯪꯗꯗꯅ ꯁꯤꯗꯗꯤ ꯌꯥꯎꯅꯤꯡꯉꯀꯥꯟꯗ ꯀꯣꯂꯦꯖ ꯀꯥꯔꯨꯔꯕꯅꯤ ꯀꯣꯂꯦꯖꯀꯤ ꯇꯥꯏꯃꯤꯡ ꯍꯥꯏꯕ ꯑꯃ ꯂꯩꯅꯦ ꯑꯦꯛꯖꯥꯝ ꯇꯥꯁꯟꯒꯅꯤ ꯑꯃ ꯇꯧꯅꯤ ꯃꯣꯏꯒꯤ ꯍꯣꯠꯅꯗꯕ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯏꯁꯇꯨꯗꯦꯟ ꯃꯌꯥꯝ ꯃꯣꯏꯁꯦ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯑꯥꯔꯇꯤꯁ ꯃꯔꯥꯡ ꯀꯥꯏꯔꯛꯄꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯝꯁꯤꯟꯈꯤꯕꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯤꯇꯪ ꯋꯥꯕ ꯑꯗꯨ ꯃꯔꯨ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯃꯦꯟꯁꯤ ꯅꯨꯄꯥ ꯁꯥꯕꯁꯦ ꯈꯤꯇꯪ ꯋꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇ꯭ꯔꯥꯟꯁꯃꯦꯟ ꯉꯛꯇ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯁꯦꯅꯤꯌꯔ ꯅꯨꯄꯤ ꯃꯃꯥ ꯑꯣꯏꯔꯒ ꯁꯨꯝ ꯂꯩꯖꯕ ꯅꯨꯄꯤꯁꯤꯡꯅ ꯐꯣꯛꯇꯒꯨꯝꯕꯗꯤ ꯐꯣꯛ ꯂꯤꯂꯥꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤꯀꯦꯜꯗꯕꯨꯗꯤ ꯌꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦ ꯁꯣꯁꯦꯜ ꯄ꯭ꯂꯦꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯛꯆꯥꯡꯒꯤ ꯐꯤꯒꯔꯒꯤ ꯀꯩꯒꯤ ꯀꯩꯅꯣꯁꯤ ꯌꯥꯗꯕꯅꯤꯅ ꯇ꯭ꯔꯥꯟꯁꯃꯦꯟꯗꯤ ꯃꯌꯥꯝ ꯂꯩ ꯃꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯂꯩꯗꯅ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯥꯔꯇꯤꯁ ꯑꯣꯏꯌꯨꯗꯤ ꯌꯥꯗꯦ ꯇꯦꯂꯦꯟꯁꯨ ꯃꯁꯥꯒꯤ ꯃꯅꯨꯡꯗꯒꯤ ꯄꯤꯊꯣꯔꯛꯄ ꯑꯃꯁꯨ ꯌꯥꯎꯕ ꯗꯔꯀꯥꯔ ꯂꯩ ꯍꯣꯠꯅꯕꯁꯨ ꯌꯥꯎꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯨ ꯆꯞ ꯆꯥꯅ ꯐꯪꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯗꯨꯒꯤ ꯑꯋꯥꯕ ꯈꯔ ꯑꯗꯨꯝ ꯂꯩꯌꯦꯕ ꯅꯨꯄꯥꯁꯤꯡ ꯀꯩꯅꯣ ꯇꯧꯕꯗꯗꯤ ꯈꯤꯇꯪ ꯑꯋꯥꯕ ꯑꯣꯏ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯑꯃꯨꯛ ꯃꯔꯥꯡ ꯍꯦꯟꯅ ꯀꯥꯏꯃꯟꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯊꯣꯛꯂꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯍꯥꯏꯗꯤ ꯑꯣꯏꯔꯦ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯥꯖꯔꯛꯄꯗ ꯅꯨꯄꯤꯁꯦ ꯂꯤꯂꯥ ꯌꯥꯎꯕꯤ ꯅꯨꯄꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛꯁꯦ ꯍꯟꯊꯅ ꯉꯥꯡꯈ꯭ꯔꯦ ꯂꯤꯂꯥ ꯌꯥꯎꯕ ꯅꯠꯇꯦ ꯏꯁꯩ ꯁꯛꯄꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯅ ꯃꯄꯥꯟ ꯊꯣꯛꯄꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯒꯁꯨ ꯌꯥꯝ ꯅꯦꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯏꯆꯥꯁꯦ ꯐꯤꯂꯝ ꯌꯥꯎꯍꯟꯖꯩ ꯏꯆꯥ ꯅꯪꯒꯤ ꯏꯁꯩꯁꯦ ꯂꯤꯂꯥ ꯌꯥꯎꯍꯟꯒꯦꯅ ꯃꯃꯥꯅ ꯃꯌꯥꯝ ꯄꯨꯕꯤꯔ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯍꯣꯡꯕ ꯃꯇꯝꯗꯨꯗ ꯎꯈꯤꯕꯗꯨꯒ ꯍꯧꯖꯤꯛꯀꯤ ꯆꯦꯟꯖꯁꯦꯀꯣ ꯍꯥꯟꯅꯒꯤ ꯀꯟꯖꯔꯕꯦꯇꯤꯞ ꯁꯣꯁꯥꯏꯇꯤꯗꯣ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯄꯣꯛꯏꯁꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯤꯀꯣ ꯑꯗꯨꯒ ꯔꯣꯖꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯤꯌꯦꯇꯔꯗ ꯅꯨꯄꯤ ꯂꯤꯂꯥꯁꯤꯗ ꯂꯤꯂꯥ ꯀꯌꯥꯃꯨꯛꯀꯗꯤ ꯌꯥꯎꯈ꯭ꯔꯦ ꯀꯌꯥꯃꯨꯛꯀꯗꯤ ꯄꯨꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗ ꯀꯌꯥꯃꯨꯛꯀꯗꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯏꯕꯤꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯤꯂꯥꯒꯤꯅꯤꯀꯣ ꯍꯥꯏꯖꯩꯁꯦ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯏꯅ ꯑꯩꯅ ꯏꯔꯒ ꯄꯨꯊꯣꯛꯈꯤꯕꯁꯤꯗꯤ ꯇꯔꯦꯠꯀꯨꯝꯕꯗ ꯉꯥꯏꯔꯤꯕꯀꯣ ꯑꯩꯗꯤ ꯄꯨꯊꯣꯛꯐꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯌꯥꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯂꯩꯇꯕ ꯍꯥꯏꯕ ꯃꯇꯤꯛꯇꯤ ꯑꯩ ꯏꯁꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯒꯕꯨꯗꯤ ꯌꯥꯝ ꯄꯨꯊꯣꯛꯄ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯁꯤꯟꯕꯗ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯁꯤꯟꯕꯤꯕ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯅꯒ ꯃꯔꯛꯇꯒ ꯌꯥꯎꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯅ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯪꯒꯤ ꯁꯤꯟꯈ꯭ꯔꯦ ꯅꯨꯄꯤꯒꯤ ꯂꯤꯂꯥꯒꯤꯁꯤ ꯄꯨꯊꯣꯛꯐꯝ ꯂꯩꯇꯕ ꯑꯗꯨꯅ ꯑꯩꯅ ꯏꯖꯕ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯑꯩꯒꯤ ꯑꯣꯏꯅ 6
ꯇꯔꯦꯠ ꯑꯗꯨꯃꯥꯏꯅ ꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯝꯕꯗꯗꯤ ꯑꯩ 20 ꯃꯨꯛ ꯀꯨꯝꯖꯔꯦ ꯑꯗꯨꯃꯥꯏꯅ ꯀꯨꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯔꯤ ꯑꯣꯏꯈꯤ ꯗꯥꯏꯂꯣꯒꯀꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯈꯤꯇꯪ ꯍꯥꯏꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯄꯥꯝꯖꯕꯁꯦ ꯀꯨꯝꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯣꯏꯅ ꯄꯥꯝꯖꯅ ꯀꯨꯝꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯃ ꯇꯧꯔꯒꯦ ꯄꯥꯝꯖꯈꯤꯕꯗꯤ ꯑꯩꯅ ꯏꯖꯈꯤꯕ ꯂꯤꯂꯥ ꯑꯃꯗꯒꯤ ꯂꯤꯂꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯀꯔꯅ ꯃꯍꯥꯚꯥꯔꯠꯀꯤ ꯀꯔꯅꯒꯤ ꯂꯤꯂꯥꯅꯦ ꯑꯗꯣ ꯁꯤꯒꯤ ꯂꯤꯂꯥꯁꯤ ꯑꯩꯒꯤ ꯂꯤꯂꯥꯁꯤꯗ ꯕꯦꯁ ꯁꯀ꯭ꯔꯤꯞ ꯑꯅꯤꯔꯛ ꯂꯧꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯂꯤꯂꯥꯁꯤꯗ ꯑꯩꯈꯣꯏꯒꯤ मागे नुपी कर्णगी नुपी कनो हाइतारे पद्मावतीसे सिसिना अखोइगी लानफमदा मागे नुपासे थीबा लाकपा कनोदको अदुदा माइ नुपासे सिरगा थेंगनाबा हाइतारेको अदुगी मतांगदा अमखक मति अमखक अइ निंगसिंगबा मति अमखक कनो तौजरगे दाइतासे इबुंगो इबुंगो नाहकपु कदाइदा लैबगे इबुंगो कुरुक्षेत्रगी पाक साउरब लमहांग असिदा नाहकपु कदाइदा लैबगे इबुंगो इबुंगो नते 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 मधु यारोय नंग नंग महाराचिनी हाइबदा नंग महाराचिनी हाइबदा हौगलो हौगलो नंग महाराचिनी हाइबदा करिगी निंगाइदना यतादुना लैरिबा हौगलो हौगलो पजेंग फिराल थेतुना लंगम फिरांग थेतुना हलक्कनी हाइरमलगा करिगी निंगाइदना यतादुना लैरिबा नंगी तेंकाप अमदा येकनबा लिसिंग लिसिंग हतकनी हाइरमलगा करिगी निंगाइदना यतादुना लैरिबा लुख्राबी मिंथोल फंगदुना आई लेहौबा गमलो इबुंगो हौगलो हौगलो इबुंगो हौगलो करी कनागी इचा सोकनो नखोई कनासु सोकनो नखोई कनासु सोकनो नबुक थोकी नसामपु खदोम बिकक्तुना लौबंग अंख्रगा ngасina kanagi isa sokano kanasu sokano lai phawbana aigi puroi babu yegne kapatsa kundal settuna mun bikraga gasigina karigi thiraktiba sokano kanasu aigi puroi bana sokano hogalo ibungo nang maharathi ni haibada करिगी निंगाइदना यतादुना लैरिबा हौगलो आई डायलॉग से काउबनिना को खितंग केनो तौरे मतेंग मतेंग याम फजे को हेक्टर डायलॉग तो तरोकांद तारी बइसे तू चुंगे इसाजे को अदो कोई थौरमसे असेंगबने थौरमसे मियेंग तारी बसिंग सोइदना मकि तू चुंबिरंगने अदो मखा मुक्ता जगे को अदुगा सुमांग लीला सिदा एज ए एक्टर ओइना सुम दैरमबदे कोइना दुम डायरेक्टर गुंबा लाकपसना करम मतमदगी लाई अदा डायरेक्टर गे एक्सपीरियंस हाइ तारे को सिंग खितंग मु शेयर तौबियुने सुम कइनोने एक्टर ओइना सुम लैरमबदगी को लीला से पुथोकपा मतमदा आइगी आइनागा स्क्रिप्ट से इरकांदा स्क्रिप्ट से इबा मतमदा आइगी कोकता डिजाइन खरा सागतखिबा आइना सुमाइन तौरदी मदुदा मसिगी कइनोसी आइना तौजरगदी पेनगद्रा गाइना सुम खनबो ओजा सिंगना तौ होबदुदगी सुम कोकता खरा हफौबदुदा आइना सुम आइनागा हाइदी आइगी आर्टिस्ट सिंगदा हाइरकांदा सुमाइन तौबा आइगी अपाम्बा म पुकनिंगदा सुम फौरकपा हाइतारे सो आइना डायरेक्शन तौरकांदा मसी कइनो तौगद्रा गाइना दुंबा वाखलोंदा सुम ओजा सिंगी खुदुंग इंजरगा सुम तौसबने ओके यम नुंगाई अदाइदे मु स्क्रिप्ट राइटर मु हाइरिको रोजी स्क्रिप्ट राइटर नुपीन स्क्रिप्ट राइटर ओइबसे सिगी मतंगददी करी मोट पेबिनी हम सुम्मे चे कइनोने यामना करी हाइतारे खोगी स्क्रिप्ट से इबसे आइगोंदा करीगुंबा खरा सागतुइनेबा
mioi khara sagatui ni mioi sigi character sida loop kadui ma aphaba yai phattaba yai ani aina message sama pining e bidugi matung ina aina sagat kadui ne ba sagat kaduri basi aina any se thabak ama tawba da haitare angang na lai para su disturb mayam tawra madai da langsan ba khochen ba tawra di kai dana adumaina aingon da su mayam thengnei ba maramdi aina sagi family ai ngasai haijagi badu ai gi family si am nungai ba natabanina ai gi yumda ai gi mating pangbina bamga thamaga aina ga doi da nungai na tawzabaga sunna sadabanina ai gi loina mak nupi ama oibagi phengba chamba taiba sak ising thongba angangi karigi mathau haitare school gi karigi loi mak aina tawraba matungda ai gi apamba duda amuk tawrakadoineba aduna madugi kenosi aingonda duki matik ti thengna gre du boy why di hire ina pamjabanina ai adu wabadi why wabadi ware dubu why di haining di kai gino but ai ayambana ai se ahing atheng bada I kai gino haibada matam phangdabagi karigumba kandadi ai timing naibadi nati ko script se kana gumba gi di timing amdaga su ibasu yawe ado ai timing ai di iningakpa matam am su dum ai di sigi matang sim da ibi oje sung da koi na sang ba su dum yawe ko sang sang mu ya da ne karigumba ai he iningu ragana ko gi zarga taroga isai me kumba se ai haibagi khopagi natraga dumaina haijabadi nati ba isai me kumba se mayam na ga sum ibade numit tha adu ka hai ai nu madaga isai me se ahum mari ga dum ithokpa karino adu karigumba ganda su ai madu hek tholak da basu yawe amta thokta basu adu kainum ai kitang ga khanjil luba kainom ja khradim isai manga taruk ka dum thok leirame ba ko adu makna yamna kaino oi bagi wa nataba haidi maduda aina sangsan bagi timing ama change ba koksi da chang haidi mathanta ine iningak pa manung dagi pithorak pa koksi da brain si da yerak ma inborn quality amani ko aduma change aduma aduna haidi ba mayam si manage tawrakanda nupi amoina ado adu si da aina sum sigi matang si da isi na hiring haibiring ai si da aina hai mayam da tamjan bang khak lei akhoi gi culture di yam phajai maitai gi culture si mok phajam mayam da adu ki mati khoi gi phajaba si leirini sigi marak si nga sai haibadu nupi na akhoi atop thabak tawba si akhangba mina di khangbi ba khangdaba kana gumba khangdaba na di aidi family gi thabak se family gi atop side am lila su tawdaba oza su oidaba isai ju saktaba loim tok thokra kanda family thabak tang si da sauba mani ba hek ayuk angan badagi hauraga white duini dup tha duini iruza duini angang loi street tak tu suklep lep tabane ba sai sing to angang hakka po tha badu natana hairi ba mayam si loina mak tawraba matungda atopa mayam ama lama inye lamak pasi kamaina tawranga dagi khangbi ba kangbuna di ai isagi nati ko topa mayam su lei mayam tawba art form da su mayam tawjaba lei ai oina su aina pamjaru bani ai theater su tawi ai film su khar khar dum tawjai maina iba khotpa main art form dai social work ki khra sum mai haidu ising si sigi manage se tawna bo hana bada kari kari keno tarongani haibagi khangbi understand tawba understand leiriba surrounding family members oiro adu neighbor oiro society de leiba mi oiro mana tawjariba thabak sai na khangbi baduma mathok ta hebani ko adu roji hajiki isagi theater se akoi register tawbo hotpa leidana ko achugum baje kai kai ming tholaga kamain thammi ma theater se alternative theater group ka we register tawjare aduga ministry of culture gi makhada salary grant chu aikoi gi phawre go sel makti laktri aduga aikoi hajik loin process loira ga pangani hai basi leira okay congratulations hai ko ado haji se theater sida mi artist ka amuk kadi punna roji ga punna work to min ai artist kunga mani manga da maina tawsari haitare kano khoi hojik su dum am student mem la e lila sum tammi haitare hojik roji no wangang badana social worker su tawri hana tambi gi ba ko ada social work se koina social media da kradum roji gi image haitare do blood donate tawbai sima I phajana uja hore ko adu blood donate tawbagi matang ju kitang haibiyo atai tai kari kari social work sing roji na pekhat pe social work se sumaina panmade yaw he bani yam keno tawjabadi nate aina kathok saning bam yawna matam gi issue sing sida dum yaw senjabagi wani aduga blood donate sina aina ngallingi gi matam dagi aina khale han ba gi blood donate tawgi bai mong se ai gi birthday se ai po ombagi birthday se aina po pasida ai tai bang sida
ꯑꯩ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩ ꯀꯩ ꯇꯧꯕ ꯌꯥꯏ ꯑꯩꯅ ꯁꯦꯜ ꯊꯨꯝꯒ ꯇꯧꯔꯒ ꯃꯌꯥꯝꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃ ꯂꯩꯗꯅꯀꯣ ꯍꯣꯝ ꯅꯨꯡ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗꯒ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯁꯤꯗꯤ ꯄꯥꯝꯃꯦ ꯑꯩꯗꯤ ꯁꯦꯜꯗꯤ ꯊꯣꯛꯇꯕꯅꯤꯅ ꯑꯩ ꯏꯁꯥꯗꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯀꯥꯟꯗ ꯕ꯭ꯂꯗ ꯄꯤꯌꯦ ꯑꯩ ꯏꯊꯟꯇ ꯆꯠꯂꯒ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯤ ꯔꯤꯝꯁꯇ ꯆꯠꯂꯤ ꯑꯗ ꯃꯇꯝꯗꯨꯗ ꯖꯤꯞꯀ ꯇꯣꯡꯉꯒ ꯆꯠꯂꯤꯅꯦ ꯑꯗꯣ ꯑꯥꯗ ꯌꯧꯔꯒ ꯄꯜꯁꯀꯁꯦ ꯇꯛꯀ ꯋꯥꯡꯉꯦ ꯖꯤꯞꯀ ꯃꯊꯥꯡ ꯇꯣꯡꯉꯒꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯄꯤꯕ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯏꯟꯗꯤꯌꯥꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯗ ꯃꯦꯝꯕꯔ ꯑꯣꯏꯅ ꯌꯥꯎꯔꯦ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯨꯝ ꯋꯥꯛ ꯇꯧꯔꯦ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯎꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯥꯎꯅꯤꯡꯕ ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯑꯃꯗꯤ ꯀꯪꯂꯥ ꯐꯤꯂꯝꯁꯀꯤ ꯀꯪꯂꯥ ꯄ꯭ꯔꯦꯝ ꯃꯣꯏꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯑꯩ ꯁꯨꯃꯥꯏꯅ ꯔꯦꯗ ꯀ꯭ꯔꯣꯁꯁꯤꯗ ꯑꯩ ꯃꯦꯝꯕꯔ ꯑꯣꯏꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯅꯪꯅ ꯂꯅꯥꯏ ꯑꯩꯁꯦ ꯑꯩꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯅꯒ ꯁꯤꯜꯂꯒ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯁꯦ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑꯦ ꯏꯊꯟꯇ ꯇꯧꯔꯝꯕꯗꯒꯤ ꯃꯌꯥꯝ ꯇꯧꯁꯤ ꯈꯣꯠꯁꯤ ꯀꯥꯏꯅ ꯑꯩꯅ ꯑꯗꯩꯗꯤ ꯅꯪ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯍꯥꯞꯄꯤꯔꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯕ꯭ꯂꯗꯀꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯕ꯭ꯂꯗ ꯄꯤꯕꯒꯤ ꯊꯧꯑꯣꯡꯁꯦ ꯏꯆꯦꯒꯤ ꯉꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯂꯧꯖꯔꯀꯥꯟꯗ ꯃꯤꯑꯣꯏꯕ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯖꯤꯕ ꯄꯥꯟꯕ ꯂꯩꯔꯤꯕ ꯁꯥ ꯅꯨꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯏꯁꯦ ꯂꯧꯔꯀꯥꯟꯗ ꯃꯤꯑꯣꯏꯕ ꯑꯃꯗ ꯄꯤꯕꯗ ꯌꯥꯗꯦꯕ ꯑꯗꯨꯒ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯜ ꯃꯌꯥꯝ ꯄꯨꯊꯣꯛꯄ ꯉꯝꯃꯦꯀꯣ ꯁꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅꯁꯨ ꯏꯗꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯔꯝꯗꯤ ꯏꯁꯤꯗ ꯀꯝꯄꯣꯅꯦꯟꯠꯁꯦ ꯃꯈꯜ 500ꯒꯤ ꯃꯊꯛꯇ ꯌꯥꯎꯋꯦꯕ ꯍꯥꯏꯔꯤꯕꯁꯤ ꯁꯥꯗꯩꯁꯨ ꯉꯥꯗꯩꯁꯨ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗꯦꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯃꯇꯦꯡ ꯀꯠꯊꯣꯛꯑꯒ ꯄꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯏꯒꯤ ꯏꯁꯨꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯒ ꯀꯩꯒ ꯈꯔ ꯊꯦꯡꯅꯔꯨꯕꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯏꯒ ꯂꯣꯏꯅꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯕ ꯑꯅꯥꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯣꯀꯦ ꯔꯣꯗ ꯑꯗꯨꯒꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯅꯤꯠ ꯑꯣꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯍꯥꯏꯕ ꯁꯤꯃꯛꯇꯕꯨ ꯏꯃꯥꯔꯖꯦꯟꯁꯤ ꯀꯦꯁꯇꯀꯣ ꯏꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤ ꯑꯗꯣ ꯔꯣꯖꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯂꯤꯗꯤꯡ ꯔꯣꯜ ꯑꯃ ꯂꯧꯔꯒ ꯍꯣꯏ ꯃꯌꯥꯝꯗ ꯍꯣꯏ ꯐꯪꯍꯟꯕꯤꯕꯁꯦ ꯁꯤꯃ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯔꯣꯖꯤꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯒꯤ ꯀꯥꯡꯂꯨꯞꯇꯁꯨ ꯄꯣꯛꯏꯕꯅꯤꯅꯅꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯃꯛꯅ ꯉꯝꯗ꯭ꯔꯒꯁꯨ ꯍꯣꯏ ꯍꯟꯗꯛꯀꯤ ꯏꯍꯧꯁꯤꯗ ꯑꯩꯈꯣꯏꯁꯨ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯕꯒꯗꯤ ꯆꯠꯆꯩ ꯑꯗꯨꯅ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯑꯗꯨꯅ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯃꯗꯨꯅ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯕꯁꯦ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯄ ꯉꯝꯗꯕꯁꯦ ꯀꯅꯥꯒꯨꯝꯕꯅ ꯎ ꯄꯥꯝꯕꯤ ꯊꯥꯅꯔꯤꯀꯣ ꯍꯣꯏ ꯎ ꯄꯥꯝꯕꯤ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯎꯄꯥꯜ ꯑꯃꯅ ꯃꯤꯑꯣꯏ 5ꯒꯤ ꯂꯤꯕꯤꯡ ꯕꯤꯡꯁ 5ꯒꯤꯗꯤ ꯑꯣꯛꯁꯤꯖꯦꯟ ꯄꯤꯔꯤꯅꯤ ꯑꯗꯨꯅ ꯃꯗꯨꯃꯁꯨ ꯌꯥꯝ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯕꯥꯔꯗꯦ ꯀꯦꯛ ꯈꯛꯇꯅ ꯑꯦꯟꯖꯣꯏ ꯇꯧꯕ ꯑꯗꯨꯁꯨ ꯑ ꯄꯥꯔꯠ ꯑꯣꯐ ꯂꯥꯏꯐꯅꯤ ꯇꯧꯁꯅꯨ ꯍꯣꯏ ꯑꯗꯨꯒ ꯃꯤꯒꯤ ꯀꯥꯟꯅꯕ ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯨꯃ ꯔꯣꯖꯤꯒꯤ ꯕꯥꯔꯗꯦꯗꯒꯤ ꯍꯧꯋꯦ ꯍꯥꯏꯅ ꯇꯥꯛꯄꯁꯤ ꯄꯟꯕꯤꯕꯁꯦ ꯃꯁꯤꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯔꯣꯖꯤ ꯃꯈꯥ ꯈꯤꯇꯪ ꯇꯥꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯣꯖꯤꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯑꯦꯆꯤꯞꯃꯦꯟ ꯊꯤꯌꯦꯇꯔꯒꯤ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯦꯆꯤꯞꯃꯦꯟ ꯀꯩꯀꯩ 2024ꯗꯁꯨ ꯀꯩꯅꯣ ꯑꯦꯋꯥꯔꯗ ꯌꯥꯝ ꯐꯪꯈꯤ ꯍꯥꯏꯅ ꯇꯥꯖꯩꯌꯦ ꯑꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯕ ꯈꯤꯇꯪ ꯁꯦꯌꯔꯤꯡ ꯇꯧꯕꯤꯌꯨ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ 2023ꯗ ꯐꯪꯕ ꯑꯦꯋꯥꯔꯗꯁꯤꯗꯒꯤ ꯍꯧꯖꯔꯛꯀꯦꯕꯀꯣ ꯌꯥꯝ ꯍꯧꯕꯤꯌꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯛꯆꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯥꯏ ꯁꯨꯝ ꯇꯣꯉꯥꯟꯕ ꯑꯦꯛꯇꯔ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯀꯨꯝꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯐꯪꯉꯛꯄꯁꯦ ꯔꯥꯏꯇꯔ ꯑꯣꯏꯅ ꯐꯪꯕꯅꯦ ꯅꯦꯁꯅꯦꯜꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤ ꯔꯥꯏꯇꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯎꯁꯇꯥꯗ ꯕꯤꯁꯃꯤꯂꯥ ꯈꯥꯟ ꯌꯨꯕ ꯄꯨꯔꯁꯀꯥꯔ ꯍꯥꯏꯔꯤꯕ ꯑꯁꯤ 2019ꯒꯤ 23ꯗ ꯃꯣꯏ ꯂꯥꯎꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯆꯍꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯏꯕꯤ ꯑꯃ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯃꯈꯛꯀ ꯂꯩ ꯑꯣꯖꯥ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯔꯥꯖꯦꯟꯗ꯭ꯔ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯋꯥꯔꯗꯤ ꯑꯣꯖꯥꯁꯨ ꯑꯏꯕꯗ ꯐꯪꯕꯅꯤ ꯅꯨꯄꯥꯗꯅ ꯑꯣꯖꯥ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯄꯤꯗꯅ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯐꯪꯖꯕꯁꯤꯗ ꯑꯁ ꯌꯥꯝ ꯑꯩꯅ ꯅꯨꯡꯉꯥꯏ ꯈꯔ ꯏꯔꯨꯕꯁꯤꯗ ꯁꯨꯃꯥꯏꯅ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯒ ꯄꯤꯔꯛꯄꯁꯦ ꯑꯩꯗ ꯄꯨꯔꯥ ꯅꯨꯃꯤꯠꯇ ꯑꯦꯋꯥꯔꯗꯁꯤ ꯂꯥꯎꯊꯣꯔꯛꯄꯗ ꯑꯍꯥꯟꯕ ꯑꯦꯋꯥꯔꯗꯁꯤꯒꯤ ꯊꯥꯖꯤꯟꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯑꯩꯁꯦ ꯔꯤꯀꯃꯦꯟ ꯇꯧꯅꯕ ꯀꯧꯔꯛꯑꯦꯕ ꯑꯗꯣ ꯕꯥꯏꯗꯣꯇꯥꯝ ꯄꯨꯔꯛꯑꯣ ꯈꯣꯠꯂꯛꯑꯣ ꯇꯧꯔ ꯔꯤꯀꯃꯦꯟꯒ ꯇꯧꯔ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯑꯦꯋꯥꯔꯗ ꯑꯆꯧꯕꯅꯤ ꯀꯥꯏꯅ ꯌꯥꯝ ꯀꯤꯖꯖꯕ ꯑꯃ ꯐꯥꯎꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯀꯔꯤꯝꯇ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ ꯃꯗꯨꯒꯤ ꯑꯦꯋꯥꯔꯗꯇꯨꯅ ꯄꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯪꯒꯤꯠ ꯅꯥꯇꯛꯇ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒ ꯎꯠꯂꯨꯕ ꯅꯨꯄꯤꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜꯗꯨꯗ ꯌꯥꯎꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯁꯦ 5ꯁꯦ ꯑꯦꯋꯥꯔꯗ 5 ꯍꯟꯗꯛ ꯐꯪꯖꯔꯤꯁꯦ ꯑꯄꯨꯟꯕꯅꯦꯕ ꯑꯃꯗ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯍꯥꯏꯇꯥꯔꯦ ꯊꯣꯜꯂꯀꯥꯟꯗ ꯑꯦꯋꯥꯔꯗ 5ꯁꯦ ꯀꯃꯥꯏꯅ ꯄꯤꯕꯤꯔꯛꯀꯦ ꯍꯥꯏꯕꯗ ꯉꯁꯥꯏ ꯏꯆꯦꯅ ꯍꯥꯏꯖꯕꯗꯣ ꯑꯩꯒꯤ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯔꯥꯏꯇꯔ ꯑꯣꯏꯅ ꯃꯥꯒꯤ
ꯐꯤꯜꯗꯨꯗ ꯈꯔ ꯆꯪꯁꯤꯟꯕ ꯌꯪ ꯇꯦꯂꯦꯟ ꯑꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯋꯥꯔꯛ ꯇꯧꯕ ꯑꯗꯒꯤ ꯕ꯭ꯂꯗ ꯗꯣꯅꯔꯒꯨꯝꯕ ꯇꯧꯕ ꯁꯨꯃꯥꯏꯕ ꯐꯤꯜ ꯃꯉꯥꯁꯤꯗ ꯑꯃꯈꯛꯇꯪꯅ ꯃꯤ ꯑꯃꯈꯛꯇꯪꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜ ꯃꯉꯥꯗ ꯐꯖꯅ ꯀꯩꯅꯣ ꯋꯥꯔꯛ ꯇꯧꯋꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯁꯛꯈꯪꯕꯤꯔꯀꯥꯟꯗ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯦꯋꯥꯔꯗ ꯃꯉꯥꯁꯦ ꯔꯣꯖꯤꯒꯤꯗꯃꯛꯇꯅꯦꯅ ꯄꯨꯂꯞ ꯄꯨꯟꯓꯜꯂ ꯄꯤꯕꯤꯔꯛꯏꯅꯦꯕ ꯍꯥꯏꯗꯤ ꯃꯤ ꯑꯃꯗ ꯇꯣꯉꯥꯟ ꯍꯥꯏꯗꯤ ꯐꯤꯜ ꯀꯩꯅꯣ ꯃꯉꯥꯁꯦ ꯄꯨꯟꯅ ꯋꯥꯔꯛ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯃꯈꯛꯇꯪ ꯇꯣꯉꯥꯟꯅ ꯑꯇꯣꯞꯄꯒꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯒꯥꯟꯙꯤ ꯑꯥꯏꯀꯣꯟ ꯄꯤꯁ ꯑꯥꯏꯀꯣꯅꯤꯛ ꯁꯤ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯎꯏ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯅ ꯑꯃꯨꯛ ꯍꯪꯖꯕ ꯀꯥꯟꯗꯗꯤ ꯑꯗꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜ ꯃꯉꯥꯁꯤ ꯄꯨꯂꯞ ꯃꯤ ꯑꯃꯗ ꯌꯥꯎꯕ ꯃꯤꯗ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯦꯛꯇꯔꯁꯨ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯦꯋꯥꯔꯗ ꯑꯃꯁꯨ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯥ ꯈꯪꯗꯅ ꯑꯦꯋꯥꯔꯗꯁꯤ ꯁꯨꯃꯥꯏꯅ ꯄꯤꯁꯟꯕꯤꯔꯛꯄꯁꯤꯅ ꯍꯦꯟꯅ ꯀꯤꯖꯖꯕ ꯑꯃ ꯑꯗꯨ ꯏꯕ ꯃꯇꯝꯗꯁꯨ ꯑꯩ ꯑꯀꯤꯕ ꯐꯥꯎꯋꯦꯕ ꯃꯉꯥꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯦꯋꯥꯔꯗ ꯃꯉꯥꯁꯦ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯑꯩꯁꯦ ꯑꯗꯨꯁꯤꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯊꯦꯠꯂ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯗꯨꯁꯦ ꯃꯌꯥꯏꯗ ꯊꯦꯠꯂꯤꯁꯤꯅꯦꯕꯀꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯪꯒꯤꯠ ꯅꯥꯇꯛꯅ ꯄꯤꯕꯤꯕꯁꯦꯀꯣ ꯎꯁꯇꯥꯗ ꯕꯤꯁꯃꯤꯜꯂꯥ ꯈꯥꯟ ꯌꯨꯕ ꯄꯨꯔꯁꯀꯥꯔꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯉꯥ ꯐꯪꯈꯤꯕꯗꯨꯅꯀꯣ ꯁꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯐꯤꯂꯣꯁꯣꯐꯔ ꯑꯦꯋꯥꯔꯗꯁꯤꯃ ꯑꯗꯒꯤ ꯃꯍꯥꯠꯃ ꯒꯥꯟꯙꯤ ꯑꯥꯏꯀꯣꯅꯤꯛ ꯄꯤꯁ ꯑꯦꯋꯥꯔꯗꯁꯤꯃ ꯑꯗꯒꯤ ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯁꯣꯁꯦꯜ ꯔꯤꯐꯣꯔꯃꯔ ꯑꯦꯋꯥꯔꯗꯁꯤꯃ ꯑꯗꯒꯤ ꯁꯔꯗꯥꯔ ꯚꯜꯚꯥꯏ ꯄꯇꯦꯜ ꯌꯨꯅꯤꯇꯤ ꯑꯦꯋꯥꯔꯗꯁꯤꯃ ꯑꯗꯒꯤ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯅꯦꯁꯅꯦꯂꯤꯁ ꯑꯦꯋꯥꯔꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯃꯊꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯂꯧꯔꯨꯕꯒꯤꯅꯤ ꯐꯣꯇꯣꯅꯦꯕꯀꯣ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ 23ꯒꯤ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯥꯎꯗ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏ ꯁꯔꯇꯤꯐꯤꯀꯦꯠꯁꯦ ꯐꯖꯅ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯅꯥꯟꯅ ꯂꯩꯉꯩꯁꯤꯗ ꯃꯉꯥꯁꯤꯗ ꯑꯃꯨꯛ ꯀꯣꯏꯁꯤꯜꯂꯒ ꯌꯦꯡꯕꯗꯁꯨ ꯌꯥꯝ ꯐꯖꯕ ꯑꯗꯩ ꯑꯦꯋꯥꯔꯗ ꯂꯧꯕꯒꯤ ꯐꯣꯇꯣꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯣ ꯔꯣꯖꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯛꯀꯦ ꯑꯗꯨꯒꯤ ꯃꯨꯃꯦꯟꯠꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯃꯌꯥꯝ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯅ ꯌꯥꯝ ꯄꯥꯝꯅꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯏꯁꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯤꯗ ꯑꯦꯋꯥꯔꯗ ꯂꯧꯕꯗ ꯁ꯭ꯇꯦꯖꯇ ꯗꯥꯏꯁꯇ ꯀꯥꯈꯠꯄꯒꯤ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯃꯨꯃꯦꯟꯠ ꯑꯝꯇ ꯁꯦꯌꯔ ꯇꯧꯕꯤꯌꯨꯅꯦ ꯑꯁ ꯏꯆꯦ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯗ ꯑꯩꯒꯤ ꯀꯜꯆꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯅꯥꯏꯕ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯍꯥꯏꯔꯁꯨ ꯋꯥꯡꯈꯩ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯄꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯖꯔꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯏꯆꯦ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯤꯂꯥ ꯆꯠꯄꯗ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯌꯥꯎꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯟꯅ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄꯗ ꯆꯠꯂꯒꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯉꯥꯛꯆꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯊꯤꯌꯦꯇꯔ ꯑꯃ ꯂꯩꯔꯀꯥꯟꯗ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯁꯨ ꯑꯩ ꯃꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯁꯦ ꯃꯄꯥꯟꯗ ꯎꯠꯁꯤ ꯈꯨꯗꯣꯡꯆꯥꯗꯕ ꯇ꯭ꯔꯦꯟꯒꯨꯝꯕ ꯇꯣꯡꯕ ꯈꯣꯠꯄ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯃ ꯉꯥꯏꯍꯥꯛ ꯁꯦꯠꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯁꯦꯠꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯗ ꯇꯥꯛꯊꯣꯛꯑꯒ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯛ ꯐꯖꯈ꯭ꯔꯕ ꯆꯦꯛꯁꯤꯟꯈ꯭ꯔꯕ ꯐꯤꯖꯣꯜꯁꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯄꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯗꯅꯦ ꯑꯃꯨꯛ ꯃꯈꯥ ꯈꯤꯇꯪ ꯇꯥꯖꯔꯛꯄꯗ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯩꯀꯩ ꯃꯇꯦꯡꯒꯗꯤ ꯐꯪꯉꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯀꯤ ꯃꯇꯦꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩꯔꯦ ꯏꯆꯦ ꯑꯩꯈꯣꯏꯗ ꯖꯨꯅꯤꯌꯔꯒꯤ ꯑꯣꯏꯅ ꯄꯤꯔꯛꯏꯅꯦꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯑꯦꯋꯥꯔꯗ ꯎꯁꯇꯥꯗ ꯕꯤꯁꯃꯤꯜꯂꯥ ꯈꯥꯟꯁꯤ ꯖꯨꯅꯤꯌꯔꯒꯤꯁꯤ ꯑꯩꯈꯣꯏꯒꯤ 40 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯤꯔꯤꯅꯦ ꯑꯩ ꯍꯧꯖꯤक 40ꯗꯤ ꯌꯧꯗ꯭ꯔꯤ ꯆꯍꯤꯁꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯆꯍꯤꯗꯤ ꯑꯃꯨꯛ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯐꯪꯕ ꯆꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤꯁꯦ ꯈꯤꯇꯪ ꯃꯣꯏꯗ ꯆꯍꯤ 5ꯒꯨꯝꯕ ꯀꯣꯝꯊꯣꯛꯄꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯂꯩꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯑꯣꯏꯔꯕꯁꯤꯡꯁꯦ 40 ꯐꯥꯎ ꯃꯅꯨꯡꯗ ꯄꯤꯕꯅꯤꯅ 40 ꯐꯥꯎ ꯃꯅꯨꯡꯗ ꯄꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯪꯉꯕꯗ 25ꯀꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯇꯧꯗꯦꯕ 25ꯀꯤ ꯃꯅꯨꯡꯗꯒ ꯂꯩꯕꯗ ꯀꯩꯁꯨ ꯄꯤꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ 30+ ꯑꯣꯏꯔꯛꯑꯀꯥꯟꯗ ꯄꯤꯌꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ 25ꯇ ꯂꯩꯕꯗꯨꯅ ꯌꯥꯝꯅ ꯍꯣꯠꯅꯖꯔꯒꯁꯨ ꯈꯤꯇꯪ ꯁꯦꯅꯤꯌꯔꯤꯇꯤ ꯑꯃ ꯌꯦꯡꯉꯛꯄ ꯑꯃ ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯃ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯁꯦꯅꯤꯌꯔꯁꯤꯡꯅ ꯐꯪꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯁꯦꯅꯤꯌꯔꯁꯤꯡꯁꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯇꯣꯠꯂꯒ ꯆꯍꯤ ꯀꯌꯥ ꯃꯥꯏ ꯐꯤꯜꯗꯨꯗ ꯍꯦꯛꯇ नैनरागा एक्टर होइना डायरेक्टर होइना नैनरागा फंगबनेबा अदुना अखोइना CMAT गी मणिपुर गी ओइना अखोइगी ऑनरेबल CM ना पुथोपिबा स्कीम अमा हाइतारे CMAT
स्कीम से सिगी स्कीम सिगी मखादा मखोइना रिसेप्शन की प्रोग्राम अमा सिनबी अखोइबु ओपीबा हाइतारे हाइरिबा प्रोग्राम सिदा सेल की मना खरा यावे अखोइगी जूनियर दना 50,000 सीनियर दना अखोइगी 1 लाख अइना हाइजबदी अइ सेल अइ ओपदा सेल पियु हाइबगी ओफम नति अइगी बुद्धि लोइख्रे अदुबु हाइरिबा सिंजे थबा इंगांगी खुदोंग साबसु लैत्रबनिना सहीदो अदुना अखोइगी सेल सि कैनो मा हौदोक याबा सेल की मना से कितंग चाहनिंगे हाइतारे सिगी मतंग सिदको आर्टिस्ट सिंग सिदा अखोइगी सेल तौरगा अदुदुमा पामे अदुगा हुजिकती मोगी स्कीम सिदा सीएमटी की स्कीम सि मखादा अखोइगी प्रोजेक्ट अप्लाई तौबा याय आई लीला पुथोक्सगी हाइदना अप्लाई तौरगा ई अप्लाई दुना चुम्मगदी लीला पुथोकपगी खुदोंग साबा अदुम पी अदगी अवार्डी सिंगदा सुमाइना मोइना सुम रिसेप्शन तौबीरकांदा सुमाइना मतेंग खरा पी अतोपा थोइदोपदी माइ आर्ट फील्ड की इक्विपमेंट लैबगी फाइन आर्ट कुंबा केगुंबा अतोपगी खगा पीबा सिनतना थोइदोपा हुजिक पीदी पीबीरे अदुबु सिदगी हेना याम पिहनिंगे आर्टिस्ट सिंगदी यामना मोई लाइफ लाइन नंबर सेम्बिनिंगे बना हाइदी सोसाइटी से आर्टिस्ट के अचौबा थौदांग लौवेबा अदुना सिदा लौरिबा आर्टिस्ट सिंग सिदी यामना वाना लोइ हुजिक मक्तदा लेपा इरांग थोकपदे कोविड-19 दगी हौरगा आर्टिस्ट सिंग करी ओइसे तंबदा हाइदना कानारो मागी इंस्ट्रूमेंट लो योलनरबा ngaktani loim sinpham thaduknaraga lambida street food phamba khara dukan phamba khara sinpham du kaw thamoi dadi kyam yuramgani paisa do loi tok thokra kanda hoi chume aduga tasena kanda society jena moi contribution yam chawi ko adu karigumba yamna crucial loiba issue um lak matamda lila drama adi isai myam jingjena khoi je kana paujal piraga chatline ba अदो रोजी अखोइगी नुपी अमा ओइना नंगी लाइबा थिएटर की कैनो सिदने फील्ड जा हाइतारे रोजी की गोल से कदाय पांडम जे कदाय बुक लेनी एम एन ऑब्जेक्ट हाइतारे को आइगी कैनो ने आइसी खोइगी आइना पामजबदुमक आइने हुजि खरति तौजरे अदुबु आइना खलिबसी कया कदायबो आइगी सोरना थुंगहन बिदोइनो हाइबति खंद्रे आइगी थिएटर अमा तौजरकांदा आइगी आर्टिस्ट सिंग मैम पुथोकजरगा आइगी नुपी लीला से दुके मतिक चौखटहनबा मैमना यामना सोसाइटी दा लीला ड्रामा सिना पीरी से मैसेज ngतनी मैमना एंटरटेनमेंट नि हाइदना आर्टिस्ट सिंगबु उबीबसिमा थादोक पिरो एंटरटेनमेंट ग लोइनबा मैसेज पीरी ngतनेबा एंटरटेनमेंट मैमगी ngak नुंगाई हनबदुग लोइनना से एग्जांपल ओइना एचआईवी पॉजिटिव ओइबसे कनागुंबा डॉक्टर अमना दुदु तौबा आइना ngang बुदी एक्टर अमना ओजा जोसेफना अदगी केनोना कॉमिक ओइना खितंग तौबदु मैम वा नो ई मैसेज सु पिरमेबा अदुमाइना आर्टिस्ट सिंग सी एंटरटेनमेंट खकी ओइना उबा के सोशल इशू म लाकपदा आर्टिस्ट याउद्रबदौना पुरा अखोइसी केनोम दौना उबगी मवोंग सिमा थादोकपियो सिमादि आई याम नुंगाइते याम थमोय याम सोक चले हुजिक लेरिबा इरांग सिदसु अखोइसे खोंगसे कानजनबसु यादे कानथोकपसु यादे सबसलगा थंबा अदो सोसाइटी मदा आर्टिस्ट सिंगना कयाम वाक तौवेबसे फिल्म मैम सिदा मैमनासु दुम खंगबिरंगनेना खले अदो हेनासु खंगनजनिंगे अइबा सिंगना करी हाइनिंगे एक्टर सिंगना करी पुथोई हाइबसे सोसाइटी दा आर्टिस्ट याउद्रगदी सोसाइटी मा मपुंगसु फारोएबसिमा आई नंबर 1 थमनिंगे आर्टिस्ट के चौबा कैनोमा सोसाइटी मा चौखलकपदा आर्टिस्ट सिंगसे हिरम मयाम सिदा तोंगान हिरम जिदा चौबा थौदांग लौरिनेबा सिसी मयामनासु खंगबिदे हाइबनि ते खंगबी दबो हेना खंगबिरकांदा आर्टिस्ट सिंगसी नुंगसिबियु हाइसगी अदो जी यंग आर्टिस्ट सिंग हाइतारे यंग आर्टिस्ट सिंग दो सही की ओबे नत्रगना सही दा अखोइदगी हेना याम यामगी बो ओइतारगसु फील्ड दो खोंग तारगदे मासु यंग आर्टिस्ट ने को त लाकदोरिबा आर्टिस्ट खुदिमक्ता रोजी की करी मैसेज ते पिबिनिंग आइसो आर्टिस्ट अनौबनी अइना थेदोकना करीबु हाइरुनी मयामदा अदो फिल्ड अमदा संगे हाइरगदी हार्ड वर्क खर चंगी कथोकपा खर चंगी डिसिप्लिन चंगी सी याम मरु ओइबने अहुमसिमा हाइदी आई फिल्ड दा आई पामगदी अइना ngasa हाइजब आई फिल्म मैम तौई आई दाइदेगी ड्रामा यावी फिल्म गुमी अदेगी आई सोशल वर्क हाइरिबा फिल्सिंग अइना पामना चंगबनिन आई लोइनमक मैनेज तौनबा वाबा खंगदंग आई वा कमाई वारोइदोइनोबा आई कमाई वारोइदोइनो आई ईपी इसादे ई हेक पिथोरे नुमितो आई ngarang nahan kuidre hospital de ई पिरमे केनोदा बबिनादा पिरमकांदा जेनिम्स दा पिरमकांदा थोगलागा आई सोमनाकंदा आई एंकर होस्ट ओइबा चले ngakhtang pukhaing khak potharakanदा आई हलागा से रिहर्सल तवे
ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯑꯩ ꯏꯄꯤꯔꯝꯅꯦꯅ ꯑꯩ ꯏꯄꯤꯕꯗꯨꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦꯅ ꯋꯥꯔ ꯁꯜꯂ ꯇꯥꯔꯦ ꯑꯩ ꯊꯕꯛꯇꯨ ꯇꯣꯛꯑꯦꯕ ꯑꯩꯒꯤ ꯁꯣꯏꯕ ꯌꯥꯗꯕ ꯊꯕꯛꯇꯨꯗ ꯑꯩ ꯀꯠꯊꯣꯛꯑꯒ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯌꯥꯝ ꯊꯣꯛꯑꯦ ꯊꯧꯒꯜꯂꯣꯟꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯏꯊꯛ ꯏꯈꯥ ꯁꯦꯅꯤꯌꯔꯒꯤ ꯀꯩꯅꯣ ꯊꯧꯒꯜꯂꯣꯟꯁꯤꯃ ꯈꯪꯉꯒꯗꯤ ꯃꯊꯟꯇ ꯄꯨꯔꯛꯀꯅꯤ ꯊꯧꯒꯜꯂꯣꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯊꯛꯈꯥ ꯂꯝꯆꯠꯇꯣ ꯍꯥꯏꯁꯤꯅꯀꯣ ꯊꯛꯈꯥ ꯊꯧꯒꯜꯂꯣꯟꯁꯤ ꯃꯌꯥꯝ ꯈꯪꯍꯟꯅꯤꯡꯉꯦ ꯑꯗꯨꯒ ꯀꯠꯊꯣꯛꯄꯁꯤꯃ ꯀꯠꯊꯣꯛꯄ ꯉꯁꯥꯏꯒꯤ ꯍꯥꯔꯗ ꯋꯥꯔꯛꯇꯨꯗ ꯌꯥꯎꯈ꯭ꯔꯦꯕ ꯀꯠꯊꯣꯛꯄꯁꯦ ꯑꯩꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯑꯥꯔꯠꯁꯦ ꯆꯪꯁꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯈꯔ ꯍꯦꯟꯅ ꯋꯥꯔꯛ ꯇꯧꯕ ꯃꯁꯤꯃ ꯆꯪꯉꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯨꯝꯕ ꯔꯦꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥꯗ ꯌꯥꯝ ꯌꯥꯎꯋꯦ ꯔꯣꯖꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯌꯥꯎꯔꯤꯀꯣ ꯁꯤꯗꯤ ꯂꯤꯂꯥꯁꯦ ꯀꯌꯥꯃꯨꯛ ꯀꯩꯅꯣ ꯇꯧꯕꯤꯈ꯭ꯔꯦ ꯁꯔꯨꯛ ꯌꯥꯕꯤꯈ꯭ꯔꯦ ꯂꯤꯂꯥꯁꯤ ꯑꯩꯅ ꯏꯕ ꯑꯣꯏꯅꯗꯤ ꯑꯩ ꯂꯤꯂꯥ ꯀꯨꯟꯃꯨꯛ ꯑꯁꯨꯃꯥꯏꯅ ꯏꯔꯦ ꯀꯨꯝꯕꯗꯤ ꯑꯩ ꯂꯤꯂꯥ 30ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯀꯨꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯦꯌꯥꯔꯒ ꯄꯥꯔꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯁꯨ ꯑꯗꯨꯝ ꯀꯨꯝꯖꯩ ꯈꯔ ꯑꯗꯨꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯑꯩ ꯂꯤꯂꯥ 10ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯀꯨꯝꯃꯦ ꯑꯇꯣꯞꯄꯁꯤꯡꯒ ꯑꯗꯨꯝ ꯄꯥꯔꯒ 24 5 30 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯀꯦ ꯀꯨꯝꯈ꯭ꯔꯦ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯥꯏꯀꯣ ꯊꯕꯛ ꯇꯧꯅ ꯑꯗꯨꯗꯗꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯂꯣꯏꯁꯜꯂꯛꯑꯦꯀꯣ ꯑꯗꯣ ꯉꯁꯤ ꯐꯅꯌꯥꯝ ꯋꯥꯔꯝ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗꯁꯨ ꯌꯥꯎꯔꯦ ꯍꯣꯏ ꯏꯃꯥ ꯄꯣꯛꯅꯐꯝ ꯏꯃꯥ ꯍꯥꯏꯕ ꯏꯁꯩꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯤꯇꯨꯁꯤꯡ ꯅꯤꯡꯍꯟꯅꯔꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛ ꯂꯩꯕꯨꯡ ꯈꯪꯖꯒꯦꯅ ꯅꯪꯅ ꯄꯤꯕꯤꯌꯣꯅ ꯌꯥꯝ ꯐꯖꯕ ꯃꯌꯦꯛ ꯃꯌꯥꯝ ꯌꯥꯎꯗꯥꯏꯅꯦꯀꯣ ꯑꯗꯨꯗ ꯂꯩꯕꯥꯛ ꯂꯩꯕꯨꯡ ꯈꯪꯖꯒꯦꯅ ꯑꯩꯈꯣই ꯅꯨꯄꯤꯁꯤꯡꯁꯦ ꯂꯩꯕꯥꯛ ꯂꯩꯒ ꯄꯥꯡꯈꯛ ꯑꯣꯏꯔꯒ ꯍꯦꯛ ꯇꯧꯏ ꯑꯗꯣ ꯌꯥꯝ ꯋꯥꯔꯕ ꯃꯔꯛꯇꯨꯗꯁꯨ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇꯨꯗ ꯊꯣꯛꯂꯕ ꯂꯩꯅꯥꯗꯣ ꯈꯇꯪ ꯁꯥꯠꯂꯛꯄꯒꯨꯝꯅ ꯔꯣꯖꯤ ꯑꯦꯅꯤ ꯐꯤꯜꯗ ꯅꯣꯞꯇꯦ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯦ ꯑꯗꯨꯒ ꯋꯥꯔꯕ ꯃꯔꯛꯇꯨꯗ ꯂꯤꯈꯠꯂꯛꯑꯒ ꯉꯁꯤ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯐꯪꯗꯅ ꯁꯃꯥꯖꯁꯤꯗ ꯑꯆꯧꯕ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯈꯛ ꯂꯧꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁ ꯀꯌꯥꯕꯨ ꯒꯥꯏꯗ ꯇꯧꯕꯤꯀꯣ ꯃꯁꯤꯒꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯗꯗꯤ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯅꯝꯕꯔ 1 ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩꯕꯨ ꯇꯥꯏꯕꯪꯁꯤꯗ ꯊꯝꯕꯤꯔꯝꯕꯒꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯅ ꯄꯣꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩ ꯂꯩꯔꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯗ ꯌꯥꯝ ꯄꯤꯖꯅꯤꯡꯉꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩ ꯄꯣꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯃꯌꯥꯝꯗ ꯇꯥꯛꯄꯤꯔꯛꯄ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯁꯦ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯉꯁꯤꯃꯛꯁꯨ ꯑꯩ ꯑꯗꯨꯝ ꯇꯝꯖꯔꯤꯀꯣ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯒꯤ ꯃꯣꯏꯒꯤ ꯅꯣꯂꯦꯖꯇꯣ ꯂꯧꯖꯔꯒ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯇꯧꯋꯦ ꯍꯥꯏꯖꯔꯒꯁꯨ ꯑꯃ ꯇꯧꯋꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯩ ꯈꯛ ꯀꯩꯅꯣ ꯇꯧꯖꯗꯦ ꯃꯔꯝꯗꯤ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅ ꯇꯧꯖꯕ ꯉꯛꯇꯅꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯇꯝꯕ ꯂꯦꯞꯆꯗ꯭ꯔꯤ ꯑꯗꯨꯝ ꯑꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯑꯩ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯀꯝꯄꯣꯖꯤꯠ ꯑꯥꯔꯠ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯊꯥꯡꯁꯨ ꯌꯥꯎꯔꯛꯏ ꯖꯒꯣꯏꯁꯨ ꯌꯥꯎꯔꯛꯏ ꯑꯗꯒꯤ ꯏꯁꯩꯁꯨ ꯌꯥꯎꯔꯛꯏ ꯍꯥꯏꯔꯤꯕ ꯐꯤꯜ ꯃꯌꯥꯝꯁꯦ ꯈꯔ ꯇꯁ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯑꯦꯛꯇꯤꯡ ꯈꯛ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯇꯝꯕ ꯂꯦꯞꯆꯗ꯭ꯔꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯗꯨꯅ ꯑꯩꯒꯤ ꯁꯤꯒꯤ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯄꯤꯖꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯇꯥꯡꯂꯕ ꯃꯤꯀꯨꯞꯁꯤꯗ ꯔꯣꯖꯤꯒ ꯉꯥꯏꯍꯥꯛ ꯏꯆꯤꯟ ꯏꯅꯥꯎ ꯐꯝꯃꯤꯟꯅꯔꯒ ꯔꯣꯖꯤꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯖꯕ ꯅꯨꯄꯤ ꯑꯃꯅ ꯀꯗꯥꯏ ꯐꯥꯎꯕ ꯁꯃꯥꯖꯇ ꯇꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯧꯗꯥꯡ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯧꯕ ꯍꯥꯏꯕꯁꯦ ꯔꯣꯖꯤꯅ ꯐꯣꯡꯗꯣꯛꯄꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯪꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯨ ꯌꯦꯡꯉꯦ ꯚꯤꯌꯔꯁ ꯈꯨꯗꯤꯡꯃꯛꯁꯨ ꯇꯁꯦꯡꯅ ꯃꯤꯠ ꯑꯝꯇ ꯀꯨꯞꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯐꯝ ꯍꯣꯡꯗꯅ ꯔꯣꯖꯤꯅ ꯉꯥꯡꯕꯁꯦ ꯔꯣꯖꯤꯕꯨ ꯌꯦꯡꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯣ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦꯀꯣ ꯌꯥꯝꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯔꯣꯖꯤꯅ ꯉꯥꯏꯍꯥꯛ ꯂꯦꯡꯕꯤꯔꯛꯂꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯟꯅꯗꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯕꯒꯤꯗꯃꯛꯇ ISTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯣꯖꯤꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯗꯨꯒ ISTVꯕꯨ ꯌꯦꯡꯕꯤꯔꯝꯂꯤꯕ ꯚꯤꯌꯣꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ISTVꯅ ꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯋꯥꯡꯂꯕ ꯍꯥꯏꯇꯥꯔꯦ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯅꯤ ꯍꯥꯏꯗꯅ ꯃꯤꯡꯊꯣꯜꯂꯤꯕ ꯑꯁꯨꯛ ꯂꯨꯝꯂꯕ ꯊꯥꯛꯁꯤꯗ ꯑꯩꯒꯤ ꯉꯁꯤ ꯃꯐꯝꯁꯤꯗ ꯐꯝꯍꯟꯕꯤꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯖꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ISTVꯕꯨ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯔꯣꯖꯤꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯣꯛꯆꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯌꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯗꯣꯝꯒꯤ ꯍꯣꯁ ꯅꯦꯝꯂꯥꯎ ꯍꯨꯏꯗ꯭ꯔꯣꯝꯅ ꯈꯨꯔꯨꯝꯖꯔꯤ